Hello, good morning everyone. Masi 21 1 2025 ko kano prelims exam UPSC prelims exam kuidre ko 123 days kata ngai kare. So federal system masi tawgise federal system ne interstate relation ne duga center state relation ga ani se ahmo yong se tawge ko topic hom se ado topic hom sida yam maru oirisa federal system sida ko mamang su question khara dum federal system gi mana topic to dum chakchalasi ai hana ni hande haizarake topic sida kari kari federal system sida ko na naina di topic se kai kai no hara kanda ko gi Indian federal system se kai no what is Indian federal system ko Indian federal system se kai no haidi kana 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 karam kari kari maming kauba yai ko Indian federal system se the India da chanariba ꯑꯩꯈꯣꯏꯒꯤ parliamentary system ꯁꯦ ꯄꯨꯔꯥ federal ꯂ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯤ country ꯑꯇꯣꯞꯄꯒ ꯃꯥꯟꯅꯗꯒꯦ or unitary ꯑꯣꯏꯕ ꯍꯥꯏꯗꯤ features ꯌꯥꯎꯕ꯭ꯔꯥ ꯀꯣ ꯑꯗꯨꯒ federal features ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ Indian federal system ꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ topic ꯈꯔ ꯅꯩꯅꯔꯛꯀꯅꯤ and magi properties ꯍꯥꯏꯗꯤ exception ꯍꯥꯏꯇꯥꯔꯦꯀꯣ like power division of power gi matangda khara nainarakani division of power haibadi the Indian federal system the powers kamaina division tauge adagi Indian federal system se per constitution gi matungina kari kari ko constitution gi matungina kari kari haige and judiciary power da judicial power haitareko judiciary gi power da na kari kari Indian federal system se kari kari leibage adagi parliament gi mamangdasu tawgibado parliamentary system da parliament gi da kari kari federal system features kari kari yaubagi and ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯀꯣ ꯏꯟꯗꯤꯌꯟꯒꯤ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯀꯔꯤ ꯀꯔꯤ ꯐꯤꯆꯔꯁ ꯌꯥꯎꯕꯒꯦ ꯀꯣ ꯑꯗꯨꯒ B.R. ꯑꯝꯕꯦꯗꯀꯔꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯑꯦꯜ ꯄꯣꯂꯤꯇꯤꯅ ꯍꯥꯏꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝꯁꯦ ꯁꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯗ꯭ꯌꯨꯑꯦꯜ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯗ꯭ꯌꯨꯑꯦꯜ ꯄꯣꯂꯤꯇꯤꯅ ꯍꯥꯏꯔꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯒꯤ ꯂꯥꯁꯇ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯐꯦꯗꯔꯦꯜ ꯁ꯭ꯄꯤꯔꯤꯠ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯑꯣꯐ ꯒꯣꯚꯔꯟꯃꯦꯟ ꯆꯠꯅꯩꯌꯦꯅ ꯍꯥꯏꯔꯤꯁꯤꯒꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯑꯦꯛꯖꯥꯝꯄꯜ ꯀꯔꯤ ꯀꯔꯥ ꯈꯔ ꯀꯣ ꯑꯗꯨꯒꯨꯝꯕ ꯅꯩꯅꯗꯣꯏ ꯏꯟꯗꯤꯌꯟ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝꯁꯤꯗꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯄꯥꯏꯈꯠꯁꯤ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯀꯣ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯍꯥꯏꯁꯤ ꯀꯩꯅꯣ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯨꯅꯤꯇꯔꯤ ꯍꯥꯏꯕ ꯑꯃ ꯀꯣ ꯑꯗꯨꯒ ꯐꯦꯗꯔꯦꯜ ꯍꯥꯏꯕ ꯑꯃ ꯀꯣ ꯐꯦꯗꯔꯦꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯌꯨꯅꯤꯇꯔꯤꯁꯤꯗ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯥꯏꯛ ꯃꯃꯤꯡ ꯈꯔ ꯄꯜꯂꯕꯗ ꯕ꯭ꯔꯤꯇꯦꯟ ꯀꯣ ꯑꯗꯒꯤ ꯐ꯭ꯔꯥꯟꯁ ꯀꯣ ꯌꯨꯅꯤꯇꯔꯤ ꯐ꯭ꯔꯤ ꯁꯤꯁꯇꯦꯝꯁꯦ ꯐꯖꯅ ꯆꯠꯄꯁꯦ ꯖꯄꯥꯟ ꯀꯣ ꯑꯗꯣ ꯆꯥꯏꯅꯥ ꯀꯥꯏꯅ ꯂꯩ ꯑꯗꯨꯗꯩꯗ ꯐꯦꯗꯔꯦꯜ ꯐꯖꯅ ꯆꯠꯄ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠ ꯀꯣ ꯑꯗꯒꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟ ꯀꯣ ꯁ꯭ꯋꯤꯠꯖꯔꯂꯦꯟ ꯑꯗꯒꯤ ꯀꯦꯅꯥꯗꯥ ꯑꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯤꯅ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯑꯣꯐ ꯒꯣꯚꯔꯟꯃꯦꯟ ꯆꯠꯄꯅꯤ ꯌꯨꯅꯤꯇꯔꯤ ꯒꯣꯚꯔꯟꯃꯦꯟ ꯆꯠꯄꯅꯤ ꯍꯥꯏꯗꯤ ꯃꯣꯏ ꯌꯨꯅꯤꯇꯔꯤ ꯐꯣꯔꯝ ꯑꯣꯐ ꯒꯣꯚꯔꯟꯃꯦꯟ ꯆꯠꯄꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯐꯤꯆꯔꯁ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯦꯟꯗꯒ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯌꯥꯝ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯆꯦꯟꯖ ꯌꯥꯝ ꯇꯧꯕ ꯌꯥꯕ ꯀꯣ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯒꯤ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯦꯟꯗ ꯂꯩꯔꯤꯁꯦ ꯑꯟꯔꯤꯇꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤꯀꯣ ꯑꯟꯔꯤꯇꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯌꯦꯕ ꯕ꯭ꯔꯤꯇꯦꯟꯗꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯟꯔꯤꯇꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩ ꯕꯥꯏ ꯀꯦꯃꯔꯦꯂꯤꯖꯝꯒꯁꯦ ꯀꯩꯅꯣꯗ ꯕ꯭ꯔꯤꯇꯤꯁ ꯐꯣꯔꯝ ꯑꯣꯐ ꯌꯨꯅꯤꯇꯔꯤ ꯐꯣꯔꯝ ꯑꯣꯐ ꯒꯣꯚꯔꯟꯃꯦꯟꯁꯤꯗ ꯂꯩꯔꯤꯅꯦꯕꯀꯣ ꯕꯥꯏ ꯀꯦꯃꯔꯦꯂꯤꯖꯝꯒꯁꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯍꯥꯏꯔꯅ ꯃꯥꯁꯤ ꯌꯨꯅꯤꯇꯔꯤ ꯀꯧꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯐ꯭ꯔꯦꯟꯁꯁꯨ ꯑꯩꯈꯣꯏ ꯌꯨꯅꯤꯇꯔꯤ ꯆꯠꯂꯦ ꯍꯥꯏ ꯑꯗꯒꯤ ꯖꯄꯥꯟꯁꯨ ꯌꯨꯅꯤꯇꯔꯤ ꯆꯠꯂꯦ ꯍꯥꯏ ꯃꯣꯏꯁꯦ ꯃꯥꯟꯅꯗꯦꯕ ꯍꯥꯏꯗꯤ ꯖꯄꯥꯟꯁꯦ ꯑꯩꯈꯣꯏ
ꯈꯨꯗꯝ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜꯁꯤ ꯕ꯭ꯔꯤꯇꯦꯟꯗ ꯌꯨꯅꯤꯠ bicameralism ꯆꯠꯂꯦ ꯍꯥꯏꯅ ꯆꯥꯏꯅꯥꯁꯦ bicameralism ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯃꯥꯏꯗꯤ ꯃꯉꯣꯟꯗ ꯌꯨꯅꯤ ꯀꯣ unicameralism ꯆꯠꯂꯦꯕ ꯁꯤꯗꯁꯨ ꯑꯩ ꯍꯥꯏꯖꯒꯦꯀꯣ bicameralism unicameralism ꯑꯩꯈꯣꯏ ꯂꯣꯛ ꯁꯚꯥ ꯔꯥꯖ꯭ꯌ ꯁꯚꯥ ꯀꯥꯏꯅ ꯈꯥꯏꯗꯣꯛꯄꯁꯦ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯁꯦ ꯀꯣ ꯆꯥꯏꯅꯥꯗꯗꯤ ꯂꯩꯇꯦꯕ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ and ꯐ꯭ꯔꯥꯟꯁꯇ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯣ ꯁꯤꯁꯦ ꯕ꯭ꯔꯤꯇꯦꯟꯗ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏ ꯕ꯭ꯔꯤꯇꯦꯟꯗ ꯃꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛꯁꯤꯕꯜ ꯂꯣꯏ ꯈꯨꯗꯤꯡꯃꯛ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕ ꯍꯥꯏꯕꯗꯤ ꯐ꯭ꯔꯥꯟꯁꯇ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯔꯤꯖꯤꯠ ꯌꯥꯝ ꯑꯣꯏꯌꯦꯕ ꯆꯦꯟꯖ ꯇꯧꯕꯗ ꯌꯥꯝ ꯋꯥꯕꯗꯣꯀꯣ ꯑꯗꯒꯤ ꯕ꯭ꯔꯤꯇꯦꯟꯗ ꯍꯥꯏꯗꯤ ꯔꯤꯇꯟ ꯑꯣꯏꯗꯕ ꯑꯟꯔꯤꯇꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩ ꯍꯥꯏꯅ ꯍꯥꯏꯗꯤ ꯖꯄꯥꯟꯗ ꯐ꯭ꯔꯥꯟꯁꯇ ꯍꯥꯏꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯔꯤꯇꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯔꯝꯃꯣ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯌꯥꯗꯦꯕ ꯁꯤꯗꯁꯨ ꯍꯥꯏꯗꯤ ꯐ꯭ꯔꯥꯟꯁꯇꯀꯣ ꯔꯤꯇꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯌꯦ ꯔꯤꯇꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯣ ꯑꯗꯒꯤ इवन ꯖꯄꯥꯟꯁꯤꯗ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯁꯨꯄ꯭ꯔꯤꯝꯅꯤ ꯀꯥꯏꯅ ꯂꯩ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯁꯨꯄ꯭ꯔꯤꯝꯅꯤ ꯑꯗꯣ ꯕ꯭ꯔꯤꯇꯦꯟꯗꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯁꯨꯄ꯭ꯔꯤꯝꯅꯤ ꯍꯥꯏꯅ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯁꯨꯝ ꯆꯦꯟꯖ ꯇꯧꯕ ꯌꯥꯏꯑꯕ constitution is a supreme ꯀꯣ constitution ꯂꯣꯏ ꯍꯦꯟꯕꯒꯤ ꯆꯥꯡ ꯑꯗꯨꯅ ꯌꯨꯅꯤꯇꯔꯤ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯑꯦꯛꯖꯦꯛ ꯍꯥꯏꯗꯤ ꯃꯁꯤ ꯌꯨꯅꯤꯇꯔꯤꯅꯤ ꯍꯥꯏꯅ ꯑꯦꯛꯖꯦꯛ ꯍꯥꯏꯅꯕ ꯍꯥꯏꯗꯤ ꯗꯤꯐꯥꯏꯟ ꯇꯧꯅꯕ ꯐꯤꯆꯔꯁꯦ ꯈꯔ ꯍꯥꯏꯗꯤ ꯈꯔ ꯐꯖꯅ ꯍꯥꯏꯅꯕ ꯄꯣꯠꯁꯦ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗꯣꯏꯁꯦꯀꯣ ꯑꯗꯣ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯀꯩꯅꯣꯅꯤ ꯌꯨꯅꯤꯇꯔꯤꯒꯤ ꯐꯤꯆꯔꯁꯅꯤ ꯌꯨꯅꯤꯇꯔꯤ ꯀꯟꯇ꯭ꯔꯤꯗ ꯆꯠꯀꯗꯕ ꯐꯤꯆꯔꯁꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯈꯤꯇꯪ ꯑꯗꯨꯝ ꯗꯦꯚꯤꯌꯦꯠ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯌꯨꯅꯤꯇꯔꯤ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯀꯟꯇ꯭ꯔꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯒꯤ ꯒꯣꯚꯔꯟꯃꯦꯟ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛ ꯑꯦꯟ ꯑꯣꯜꯁꯣ ꯂꯥꯏꯛ ꯄꯤꯄꯜꯗꯒꯤ ꯍꯧꯔꯒꯀꯣ ꯄꯥꯋꯔ ꯀꯔꯤ ꯀꯔꯥꯁꯦ ꯂꯣꯏꯅꯃꯛ under one single umbrella ꯑꯃꯈꯛꯀꯤ under one single government ꯑꯃꯈꯛꯀꯤ ꯃꯈꯥꯗ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯌꯨꯅꯤꯇꯔꯤ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯦꯡꯉꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯅꯤꯀꯣ ꯑꯗꯒꯤ ꯒꯣꯚꯔꯟꯃꯦꯟꯗ ꯌꯦꯡꯉꯦ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯕꯗꯣ ꯖꯁ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟ ꯈꯛꯇꯪ ꯂꯩꯗꯣꯏꯅꯦꯕ ꯑꯗꯒꯤ ꯇꯣꯉꯥꯟꯅ ꯂꯣꯛ ꯁꯚꯥ ꯔꯥꯖ꯭ꯌ ꯁꯚꯥ ꯀꯥꯏꯅ ꯈꯥꯏꯕꯗꯣ ꯑꯃꯈꯛꯇꯪ ꯂꯩꯒꯗꯕꯅꯦꯕ ꯇꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯗꯤ ꯑꯃꯃꯝ ꯈꯛꯇꯪ ꯍꯥꯏꯗꯤ ꯁꯤꯡꯒꯜ ꯑꯝꯕ꯭ꯔꯦꯂꯥ ꯑꯃꯈꯛꯀꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯦꯕ ꯇꯁꯦꯡꯕꯒꯤꯗꯤ ꯕꯠ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯇꯔꯤ ꯆꯠꯂꯦꯅ ꯍꯥꯏꯗꯤ ꯂꯥꯎꯔꯤꯕ ꯕ꯭ꯔꯤꯇꯦꯟ ꯐ꯭ꯔꯥꯟꯁ ꯖꯄꯥꯟ ꯆꯥꯏꯅꯥ ꯃꯣꯏꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯤ ꯀꯔꯦꯛꯇꯔꯁꯨ ꯑꯝꯇ ꯃꯥꯟꯅꯗꯦꯗꯅꯀꯣ ꯃꯣꯏꯒꯤ ꯐꯤꯆꯔꯁꯤꯡꯁꯦ ꯑꯝꯇ ꯃꯥꯟꯅꯗꯦꯗꯅ ꯑꯗꯨꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯨꯅꯤꯇꯔꯤꯗ ꯑꯗꯒꯤ ꯐꯦꯗꯔꯦꯜꯗ ꯃꯥꯟꯅꯗꯕꯁꯦ ꯑꯗꯨꯗꯨꯅ ꯌꯨꯅꯤꯇꯔꯤ ꯒꯣꯚꯔꯟꯃꯦꯟ ꯐꯦꯗꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯒꯁꯨ ꯄꯨꯔꯥ ꯗꯤꯁꯇꯤꯡ ꯑꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦꯕ ꯃꯥꯏ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯐꯤꯆꯔꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯅ ꯌꯨꯅꯤꯇꯔꯤꯗ ꯈꯔ ꯍꯦꯟꯅ ꯐꯤꯆꯔꯁ ꯌꯥꯎꯁꯜꯂꯤ ꯑꯁꯤꯅ ꯐꯦꯗꯔꯦꯜꯗ ꯐꯤꯆꯔꯁ ꯍꯦꯟꯅ ꯌꯥꯎꯁꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯤꯗꯣ ꯃꯥꯗꯣ ꯐꯦꯗꯔꯦꯜꯅꯤ ꯌꯨꯅꯤꯇꯔꯤꯅꯤ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯦꯛꯖꯦꯛ ꯐꯦꯗꯔꯦꯜꯅꯤ ꯃꯁꯤꯅ ꯌꯨꯅꯤꯇꯔꯤꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯉꯝꯗꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯗꯁꯨ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯁꯇꯀꯣ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯝ ꯇꯧꯕꯁꯦ ꯃꯥꯁꯦ ꯏꯟꯇꯤꯒ꯭ꯔꯦꯁꯟꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯇꯧꯔꯒ ꯐꯣꯝ ꯇꯧꯕꯅꯦꯕ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯁꯦ ꯕꯠ ꯀꯅꯥꯗꯥꯁꯤꯗꯤ ꯗꯤꯁꯏꯟꯇꯤꯒ꯭ꯔꯦꯁꯟꯅꯦꯕꯕ ꯁꯤꯁꯤꯅ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝꯗ ꯂꯥꯛꯇꯣꯏꯅꯤꯀꯣ ꯗꯤꯁꯏꯟꯇꯤꯒ꯭ꯔꯦꯁꯟ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝꯗ ꯉꯁꯥꯏꯒꯤ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝꯗꯗꯤ ꯌꯨꯅꯤꯇꯔꯤꯒꯤ ꯇꯥꯏꯞꯇ ꯋꯥꯟ ꯑꯝꯕ꯭ꯔꯦꯂꯥꯒꯤ ꯃꯈꯥꯗ ꯂꯥꯛꯑꯔꯣꯏ ꯃꯣꯏꯗꯗꯤ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯍꯥꯏꯗꯤ ꯀꯝꯕꯤꯅꯦꯁꯟꯒꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯃꯁꯦꯅ ꯄꯨꯂꯞ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯂꯥꯛꯑꯀꯥꯟꯗ ꯁꯦꯝꯃꯛꯄ ꯀꯟꯇ꯭ꯔꯤꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯡꯒꯜ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯁꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯖꯔꯅꯤ ꯁ꯭ꯇꯦꯠꯇꯨꯒꯤ ꯖꯁ ꯃꯃꯤꯡꯇꯕꯨ ꯑꯩꯈꯣꯏꯅ ꯍꯣꯜ ꯀꯟꯇ꯭ꯔꯤꯅ ꯍꯥꯏꯖꯕ ꯋꯥꯅꯤ ꯕꯠ ꯃꯁꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯇꯣꯉꯥꯟ ꯂꯩꯔꯅꯤ ꯃꯁꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯇꯣꯉꯥꯟ ꯂꯩꯔꯅꯤ ꯃꯁꯥꯒꯤ ꯂꯣ ꯇꯣꯉꯥꯟꯅ ꯁꯦꯝꯅꯔꯅꯤ ꯃꯁꯥꯒꯤ ꯐꯥꯏꯅꯥꯟꯁ ꯃꯁꯥꯅ ꯄꯨꯖꯔꯛꯑꯅꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂ ꯂꯩꯕꯒꯨꯝꯕꯅꯦꯕ ꯏꯃꯨꯡꯗꯣ ꯇꯣꯉꯥꯟꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯍꯤꯡꯖꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯃ ꯁꯥꯕꯗꯣ ꯈꯨꯜ ꯑꯃꯅꯦꯗꯤ ꯍꯥꯏꯖꯕꯀꯣ ꯑꯗꯨꯒ ꯌꯨꯅꯤꯇꯔꯤꯗꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯏ ꯃꯍꯨꯠꯇꯨꯗ ꯈꯨꯟꯗꯨꯃ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯉꯦ ꯄꯨꯂꯞ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯕ ꯈꯨꯟꯗꯨꯃ ꯄꯨꯂꯞ ꯄꯨꯟꯅ ꯑꯗꯒꯤ
injang adi kana law seme khuldugi oina pulap punna semba adagi paisa tax kare khuldugi oina pulap punna kaba sidadi federal system dadi state amadana federal system sida ko tawdise state ama habidi imung amadana tax khara kani imung digi tonga tonga rule lesa tuini aduda imung amaga mana mana roi ko unitary dadi imung amaga loi mana tuini ꯑꯗꯨꯗꯨꯅꯤꯀꯣ ꯃꯣꯏꯅ ꯑꯗꯨꯒꯤ ꯃꯑꯣꯡꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠ ꯁ꯭ꯋꯤꯠꯖꯔꯂꯦꯟ ꯑꯗꯒꯤ ꯀꯦꯅꯥꯗꯥ ꯔꯁꯤꯌꯥ ꯀꯣ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯃꯃꯤꯡꯁꯦ ꯃꯣꯏꯒꯤꯗꯤ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯁꯨ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯆꯠꯂꯦ ꯍꯥꯏꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯀꯤꯁꯦ ꯃꯥꯏ ꯃꯃꯤꯡ ꯁ꯭ꯇꯦꯠ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯏꯟꯗꯤꯌꯥꯗ ꯀꯧꯔꯤꯕ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯀꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯁꯤꯁꯨ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯀꯧꯋꯦꯕꯀꯣ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯗꯤ ꯀꯩ ꯍꯥꯏꯅ ꯀꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯥꯎꯟꯇꯔꯁ ꯍꯥꯏꯅ ꯀꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯀꯣ ꯑꯗꯒꯤ ꯀꯟꯇ꯭ꯔꯣꯜꯁ ꯑꯗꯒꯤ ꯀꯅꯥꯗꯥꯗꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯚꯤꯟꯁ ꯍꯥꯏꯅ ꯀꯧꯏꯀꯣ ꯄ꯭ꯔꯣꯚꯤꯟꯁ ꯀꯣ ꯄ꯭ꯔꯣꯚꯤꯟꯁꯦꯁ ꯀꯣ ꯑꯗꯒꯤ ꯔꯁꯤꯌꯥꯗꯗꯤ ꯑꯩꯈꯣꯏꯅ ꯔꯤꯄꯕ꯭ꯂꯤꯛꯁ ꯍꯥꯏꯅ ꯀꯧꯏꯀꯣ ꯔꯤꯄꯕ꯭ꯂꯤꯛꯁ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯌꯨꯅꯤꯇꯔꯤ ꯐꯦꯗꯔꯦꯜ ꯍꯥꯏꯕꯁꯦ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯁꯤ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯔꯒꯗꯤ ꯑꯣꯔ ꯃꯁꯤ ꯀꯩꯅꯣ ꯑꯣꯏꯔꯒꯗꯤ ꯔꯤꯇꯟ ꯑꯣꯏꯔꯒꯗꯤ ꯑꯟꯔꯤꯇꯟ ꯑꯣꯏꯔꯒꯗꯤ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯝ ꯇꯧꯔꯛꯄꯁꯦ ꯄꯨꯔꯥ integration ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯑꯆꯧꯕ ꯑꯃꯗꯒꯤ ꯊꯨꯒꯥꯏꯔꯒ ꯁ꯭ꯇꯦꯠ ꯃꯆꯥꯗ ꯍꯥꯏꯗꯤ ꯊꯨꯒꯥꯏꯔꯒ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯁꯦꯝꯈꯤꯕ꯭ꯔꯥ ꯈꯣꯠꯈꯤꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯪꯉꯒ ꯀꯣꯏꯁꯟꯗꯣ ꯍꯪꯉꯒ ꯀꯟꯇ꯭ꯔꯤꯒꯤ ꯃꯥꯒꯤ ꯐꯤꯆꯔꯁꯇꯨ ꯌꯦꯡꯉꯒ ꯍꯥꯏꯕ ꯌꯥꯗꯦꯕ ꯌꯨꯅꯤꯇꯔꯤ ꯑꯦꯟ ꯐꯦꯗꯔꯦꯜ ꯍꯥꯏꯕꯁꯦ ꯖꯁ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯕ꯭ꯔꯤꯇꯦꯟꯗꯅ ꯀꯔꯤ ꯐꯤꯆꯔꯁ ꯂꯩ ꯐ꯭ꯔꯥꯟꯁꯇꯅ ꯖꯄꯥꯟꯗꯅ ꯆꯥꯏꯅꯥꯗꯅ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠ ꯁ꯭ꯋꯤꯠꯖꯔꯂꯦꯟ ꯀꯅꯥꯗꯥ ꯔꯁꯤꯌꯥꯗꯅ ꯀꯅꯥꯅ ꯍꯦꯟꯅ ꯀꯔꯝꯕ ꯐꯤꯆꯔꯁ ꯍꯥꯏꯗꯤ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁꯅ ꯍꯦꯟꯕ꯭ꯔꯥ ꯐꯦꯗꯔꯦꯜ ꯐꯤꯆꯔꯁꯅ ꯍꯦꯟꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯕ ꯌꯥꯅꯤꯕ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯌꯥꯅꯤꯕꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯒ ꯃꯁꯤꯗꯤ ꯌꯨꯅꯤꯇꯔꯤꯅꯤ ꯕ꯭ꯔꯤꯇꯦꯟꯗ ꯆꯠꯄ ꯈꯨꯗꯤꯡꯃꯛꯁꯦ ꯌꯨꯅꯤꯇꯔꯤ ꯒꯣꯚꯔꯟꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏꯕꯀꯣ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯅꯦꯛꯁ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯌꯟ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯀꯣ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝ ꯏꯟꯗꯤꯌꯥꯒꯤ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝꯁꯤꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯀ꯭ꯋꯥꯁꯤ ꯐꯦꯗꯔꯦꯜ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯦꯁꯤ ꯋꯦꯔ ꯀꯣ ꯀꯦꯁꯤ ꯋꯦꯔꯅꯒ ꯀ꯭ꯋꯥꯁꯤ ꯐꯦꯗꯔꯦꯜꯅꯦ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯁꯦ ꯀ꯭ꯋꯥꯁꯤ ꯐꯦꯗꯔꯦꯜ ꯍꯥꯏꯕꯗꯤ ꯐꯦꯗꯔꯦꯜ ꯗꯥꯏꯔꯦꯛꯁꯨ ꯅꯠꯇꯕ ꯑꯗꯒꯤ ꯌꯨꯅꯤꯇꯔꯤ ꯗꯥꯏꯔꯦꯛꯁꯨ ꯅꯠꯇꯕ ꯕꯠ ꯐꯦꯗꯔꯦꯜꯗ ꯍꯥꯏꯐꯦꯠ ꯂꯤꯡ ꯇꯧꯕꯀꯣ ꯑꯗꯨꯒꯨꯝꯕ ꯒꯣꯚꯔꯟꯃꯦꯟ ꯐꯦꯗꯔꯦꯜꯅ ꯍꯦꯟꯅ ꯂꯤꯡ ꯇꯧꯕ ꯀꯣ ꯑꯗꯒꯤ ꯄꯣꯜ ꯑꯦꯄꯜꯕꯤ ꯀꯣ ꯄꯣꯜ ꯑꯦꯄꯜꯕꯤꯅ ꯑꯦꯛꯁꯇ꯭ꯔꯤꯝꯂꯤ ꯐꯦꯗꯔꯦꯜ ꯀꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯦꯛꯁꯇ꯭ꯔꯤꯝꯂꯤ ꯐꯦꯗꯔꯦꯜ ꯀꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯦꯛꯁꯇ꯭ꯔꯤꯝꯂꯤ ꯐꯦꯗꯔꯦꯜ ꯀꯥꯏꯅ ꯑꯗꯨꯗꯨꯅ ꯐꯦꯗꯔꯦꯜ ꯗꯥꯏꯔꯦꯛ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯈꯔ ꯃꯤ ꯈꯔꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯅꯥꯎꯟ ꯀꯣ ꯔꯤꯅꯥꯎꯟ ꯃꯤꯁꯤꯡꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯔꯝꯁꯦ ꯁꯤꯖꯤꯟꯅꯔꯤꯕ ꯇꯥꯔꯝꯁꯦ ꯀ꯭ꯋꯥꯁꯤ ꯐꯦꯗꯔꯦꯜ ꯑꯦꯛꯁꯇ꯭रीमली ꯐꯦꯗꯔꯦꯜ ꯀꯣ ꯑꯗꯒꯤ ꯏꯟꯗꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇꯅ ꯀꯦ ꯁꯟꯊꯅꯝ ꯀꯣ ꯀꯦ ꯁꯟꯊꯅꯝ ꯃꯥꯅ ꯍꯥꯏꯔꯝꯕꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯌꯨꯅꯤꯇꯔꯤ ꯕꯥꯏꯁ ꯑꯣꯏ ꯍꯥꯏꯀꯣ ꯌꯨꯅꯤꯇꯔꯤ ꯒꯣꯚꯔꯟꯃꯦꯟ ꯌꯨꯅꯤꯇꯔꯤꯗ ꯆꯠꯂꯤ ꯑꯗꯨꯗꯨꯒ ꯌꯨꯅꯤꯇꯔꯤꯗ ꯕꯥꯏꯁ ꯑꯣꯏꯅ ꯆꯠꯄ ꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯌꯨꯅꯤꯇꯔꯤꯅꯦꯅ ꯀꯧꯔꯝꯃꯤꯁꯤꯒꯤ ꯃꯔꯝꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯣꯔꯦꯟ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯣꯃꯤꯅꯦꯟꯁ ꯂꯩꯕ ꯑꯗꯒꯤ ꯄ꯭ꯂꯥꯅꯤꯡ ꯀꯃꯤꯁꯟꯒ ꯂꯩꯕꯁꯦ ꯃꯥꯅ ꯌꯦꯡꯉꯀꯥꯟꯗ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯝꯕꯅꯤꯀꯣ ꯑꯗꯒꯤ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔꯅꯒ ꯍꯥꯏꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯜ ꯗꯣꯜ ꯀꯔꯤ ꯖꯨꯋꯦꯜ ꯄꯣꯂꯤꯇꯤ ꯀꯥꯏꯅꯒ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨ ꯑꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯍꯥꯏꯔꯝꯕꯁꯨ ꯂꯩ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯍꯥꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯀꯩ ꯍꯥꯏꯔꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ inherent federal ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ inherently federal ꯄꯣꯛꯄꯗ ꯃꯇꯝꯗꯗꯤ ꯐꯦꯗꯔꯦꯜ ꯑꯣꯏꯔꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯁꯨꯃꯥꯏꯅ inherently federal ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯆꯞ ꯆꯥꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯁꯤ ꯀꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗꯤ
ꯂꯩꯇ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯀꯔꯤ ꯍꯥꯏꯔꯝꯒꯦꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯔꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯄꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯄꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯐꯦꯗꯔꯦꯂꯤꯖꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯋꯥꯔꯤꯁꯤꯗꯀꯣ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯋꯥꯔꯤꯁꯤꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯂꯤꯖꯝꯁꯦ ꯄꯜꯂꯝꯗꯦꯕ ꯅꯣꯠ ꯃꯦꯟꯁꯟ ꯃꯦꯟꯁꯟ in constitution sumbang palamdib adu karawaida amma federalism haiphe manaba karawaida amma pange harakanda article number 1 ko article number 1 da kayen pange the union of state and hairame ko gi india ki country se kedo union of states and hairame kari gino mani union of state and hairame se kai gino haraga di ko gi sigi akoi india se history akoi history kitang sala kanda ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯃꯁꯥ ꯃꯁꯥꯁꯤꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯌꯥꯅꯕ ꯍꯥꯏꯗꯤ ꯌꯥꯅ ꯆꯦ ꯑꯃꯃꯝ ꯏꯔꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯔꯒ ꯀꯣ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯔꯒ ꯁꯦꯝꯈꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯏꯟꯗꯤꯌꯥꯁꯦ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯔꯒ ꯁꯦꯝꯈꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯐꯣꯔꯃꯦꯁꯟ ꯉꯁꯥꯏ ꯌꯨ ꯑꯦꯁ ꯑꯦꯗ ꯇꯧꯕꯗꯣ ꯌꯨ ꯑꯦꯁ ꯑꯦꯗ ꯀꯩꯗꯧꯕ ꯌꯨ ꯑꯦꯁ ꯑꯦꯗ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯒꯅ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏ ꯌꯥꯅꯕ ꯄꯨꯔꯛꯑꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ integration formation ꯍꯥꯏꯅ ꯂꯩꯈꯤꯗꯅꯀꯣ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯁꯦ ꯐꯣꯔꯝ ꯇꯧꯕꯗ ꯑꯗꯨꯗꯨꯅꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯐꯦꯗꯔꯦꯂꯤꯖꯝꯁꯤꯗ ꯁꯦꯝꯃꯛꯄꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯃꯌꯥꯝꯕꯁꯦ ꯌꯥꯅꯔꯒ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁ꯭ꯇꯦꯠꯁꯤꯡꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯌꯥꯝꯕꯨ ꯌꯥꯅꯈ꯭ꯔꯒꯗꯤ ꯁ꯭ꯇꯦꯠ ꯀꯥꯟ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯁꯦ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯅꯣ ꯋꯤꯗ꯭ꯔꯣꯋꯦꯜ ꯀꯣ withdrawal or succeed ꯀꯣ succeed ꯇꯧꯕ ꯌꯥꯗꯦ and also like ꯃꯣꯏꯁꯦ no ꯍꯥꯏꯗꯤ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯗꯤ ꯊꯨꯒꯥꯏꯖꯕꯁꯨ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯁꯦ ꯃꯥ ꯗꯤꯁꯏꯟꯇꯤꯒ꯭ꯔꯦꯁꯟ ꯇꯧꯕ ꯐꯥꯎꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯋꯥꯟꯁ ꯆꯪꯈ꯭ꯔꯒꯗꯤ ꯋꯤꯗ꯭ꯔꯣꯋꯦꯜ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯦꯒ꯭ꯔꯤꯃꯦꯟꯁꯨ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯥꯔꯇꯤꯀꯜ 1 ꯍꯥꯏꯔꯝꯃꯤꯁꯦ ꯀꯩꯅꯣ ꯌꯨꯅꯤꯌꯟ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯁꯤꯗ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯐꯦꯗꯔꯦꯂꯤꯖꯝꯁꯦ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯇꯧꯗꯤ ꯇꯝꯃꯤ ꯀꯣ ꯍꯥꯏꯗꯤ ꯐꯣꯔꯃꯦꯁꯟ ꯇꯧꯕꯁꯦ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯇꯧꯗꯤ ꯇꯝꯃꯤ ꯕꯠ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯂꯤꯖꯝ ꯆꯠꯄ ꯍꯥꯏꯗꯤ ꯀꯩꯅꯣꯗ आर्टिकल 1 ꯗꯀꯣ ꯑꯗꯣ ꯀꯔꯤ ꯑꯗꯣ ꯏꯟꯗꯤꯌꯟꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯁꯦ ꯌꯨꯅꯤꯌꯟ ꯑꯣꯐ ꯁ꯭ꯇꯦꯠꯁ ꯀꯣ ꯌꯨꯅꯤꯌꯟ ꯑꯣꯐ ꯁ꯭ꯇꯦꯠꯁ ꯑꯅ ꯍꯥꯏꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟ ꯑꯃꯅꯤꯀꯣ ꯌꯨꯅꯤꯌꯟ ꯑꯣꯐ ꯁ꯭ꯇꯦꯠꯁ ꯑꯅ ꯍꯥꯏꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ why union of state ꯀꯣ why ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯥꯅ union of state ꯑꯅ ꯍꯥꯏꯔꯝꯃꯤꯁꯦ ꯃꯔꯝꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤ ꯌꯥꯝ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝ ꯆꯥꯎꯕꯀꯣ ꯂꯥꯔꯖ population size ꯂꯩꯕ ꯂꯥꯔꯖ ꯁꯥꯏꯖ ꯀꯣ what in population in ꯀꯩꯅꯣꯗ ꯑꯦꯔꯤꯌꯥꯗꯀꯣ ꯑꯗꯒꯤ ꯗꯥꯏꯕꯔꯁꯤꯇꯤ ꯌꯥꯝ ꯂꯩꯗꯅꯀꯣ ꯁꯣꯁꯤꯌꯦꯜ ꯀꯜꯆꯔꯦꯜ ꯗꯥꯏꯕꯔꯁꯤꯇꯤ ꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯔ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯌꯨꯅꯤꯌꯟ ꯑꯣꯐ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯦꯕꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯐ꯭ꯔꯦꯃꯔꯁꯤꯡꯁꯤꯅ ꯑꯗꯨꯗꯨꯒ ꯅꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯔꯤ ꯍꯥꯏꯗꯤ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯅꯠꯇꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯄꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯗꯧꯕ ꯄꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯐꯦꯗꯔꯦꯂꯤꯖꯝꯁꯦ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯍꯥꯏꯗꯤ ꯃꯑꯣꯡꯗꯣ ꯈꯔ ꯄꯜꯂꯝꯃꯤꯗꯅꯀꯣ ꯑꯥꯔꯇꯤꯀꯜ 1ꯗ ꯄꯜꯂꯝꯕ ꯈꯣꯠꯂꯝꯕꯗꯣ ꯕꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯀꯔꯤ ꯑꯃꯨꯛ ꯌꯥꯎꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯀꯣ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯦ ꯄꯟꯕꯗꯤ ꯄꯜꯂꯝꯗꯕ ꯌꯨꯅꯤꯌꯟ ꯍꯥꯏꯗꯤ ꯌꯨꯅꯤꯇꯔꯤ ꯑꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯋꯥꯔꯗ ꯑꯣꯏꯅꯗꯤ ꯄꯜꯂꯝꯗꯦ ꯕꯠ ꯃꯉꯣꯟꯗ ꯐꯤꯆꯔꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗꯀꯣ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯇꯦꯔꯤꯇꯣꯔꯤ ꯃꯥꯅ ꯄꯤꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ integrity of state in state की territorial integrity of state को से not an inherent right ꯑꯗꯨꯅꯅꯤꯀꯣ ꯑꯁꯥꯝꯒ ꯌꯥꯝ ꯀꯥꯏꯒꯤꯗꯣ ꯍꯟꯗꯛ
ꯀꯩꯅꯣꯒ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀ ꯇꯥꯃꯤꯜ ꯅꯥꯗꯨꯒ ꯀꯥꯏꯈ꯭ꯔꯤꯗꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯕꯥꯎꯟꯗꯔꯤꯁꯦ ꯃꯥꯅ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯂꯩꯕ ꯕꯥꯎꯟꯗꯔꯤꯗꯨꯗꯒꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯁꯤꯁꯦ ꯌꯥꯏꯑꯕ ꯑꯗꯨꯗꯨꯅꯅꯤꯀꯣ ꯁ꯭ꯇꯦꯠꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯕꯥꯎꯟꯗꯔꯤꯁꯦ ꯑꯗꯨꯝ ꯊꯨꯒꯥꯏ ꯌꯥꯅꯤꯀꯣ ꯑꯗꯒꯤ ꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯝꯄꯜ ꯃꯦꯖꯣꯔꯤꯇꯤꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯁꯤꯝꯄꯜ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯂꯣ ꯅꯠꯇ꯭ꯔꯒ ꯑꯦꯛ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯥꯁꯦ ꯑꯗꯨꯝ ꯄꯥꯁ ꯇꯧꯕ ꯌꯥꯏꯑꯕ ꯁꯤꯝꯄꯜ ꯃꯦꯖꯣꯔꯤꯇꯤꯗꯀꯣ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯁꯨꯃꯥꯏꯅ ꯑꯣꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯒꯦ ꯍꯥꯏꯔꯀꯥꯟꯗ indestructible union of destructible states ꯅꯦꯕ ꯑꯁꯦꯡꯕꯗꯤ ꯀꯣ ꯌꯨꯅꯤꯌꯟꯁꯤꯗꯤ ꯀꯥꯏꯕ ꯌꯥꯗꯦ ꯌꯨꯅꯤꯌꯟꯁꯤꯗꯤ ꯀꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗꯨꯒ ꯁ꯭ꯇꯦꯠꯁꯤꯗꯤ ꯀꯥꯏꯕ ꯌꯥꯏ ꯁ꯭ꯇꯦꯠꯀꯤ ꯕꯥꯎꯟꯗꯔꯤꯁꯤꯗꯤ ꯀꯥꯏꯕ ꯌꯥꯏ ꯌꯨꯅꯤꯌꯟꯒꯤ ꯃꯥꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯗꯤ ꯀꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗꯨꯅꯅꯦ ꯃꯥꯅ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯃꯦꯕ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯀꯤ ꯕꯥꯎꯟꯗꯔꯤꯁꯦ ꯊꯨꯒꯥꯏꯕ ꯌꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠꯁꯦ ꯄꯨꯔꯥ ꯗꯤꯐꯣर्ꯝ ꯇꯧꯔꯒ ꯑꯗꯨꯝ ꯃꯅꯨꯡꯗ ꯂꯩꯕꯁꯤꯗꯤ ꯂꯤꯀ꯭ꯋꯤꯠ ꯐꯣꯝꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯄꯥꯟꯁꯤꯅ ꯁꯣꯂꯤꯠ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯍꯣꯜ ꯏꯟꯗꯤꯌꯥꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯀꯥꯛ ꯀꯥꯛ ꯂꯥꯎꯕꯀꯣ ꯑꯗꯨꯒ ꯁ꯭ꯇꯦꯠꯁꯤꯡꯁꯤ ꯌꯦꯡꯉꯨꯕ ꯇꯥꯔꯒꯗꯤ ꯃꯥꯁꯤ ꯂꯤꯀ꯭ꯋꯤꯠ ꯐꯣꯝꯗ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯃꯥꯒꯤ ꯕꯥꯎꯟꯗꯔꯤꯁꯤ ꯄꯨꯡꯆꯦꯟꯗ ꯆꯦꯟꯖ ꯇꯧꯕ ꯌꯥꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁꯇ ꯄꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯒꯤ ꯑꯃꯨꯛ ꯐꯦꯗꯔꯦꯜ ꯁ꯭ꯇꯔꯛꯆꯔꯁꯤꯗ ꯄꯥꯋꯔꯗ ꯌꯦꯡꯁꯦ ꯃꯥꯒꯤ ꯄꯥꯋꯔꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯌꯨꯅꯤꯇꯔꯤ ꯄꯥꯋꯔ ꯍꯥꯏꯗꯤ ꯄꯥꯋꯔ ꯄꯥꯋꯔ ꯗꯤꯚꯤꯖꯟ ꯑꯣꯐ ꯄꯥꯋꯔ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯚꯤꯖꯟ ꯑꯣꯐ ꯄꯥꯋꯔꯗ ꯌꯦꯡꯁꯦ ꯗꯤꯚꯤꯖꯟ ꯑꯣꯐ ꯄꯥꯋꯔꯗ ꯑꯩꯈꯣꯏꯒꯤ ꯗꯤꯚꯤꯖꯟ ꯑꯣꯐ ꯄꯥꯋꯔꯗ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩ ꯌꯨꯅꯤꯇꯔꯤ ꯏꯔꯒꯦꯀꯣ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯜ ꯀꯣ ꯐꯦꯗꯔꯦꯂꯤꯖꯝ ꯌꯨꯅꯤꯇꯔꯤ ꯐꯦꯗꯔꯦꯂꯤꯖꯝ ꯀꯣ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯅꯤꯇꯔꯤ ꯄꯥꯋꯔꯒꯤ ꯗꯤꯚꯤꯖꯟꯗ ꯌꯨꯅꯤꯇꯔꯤ ꯑꯣꯏꯕꯁꯦ ꯀꯃꯥꯏꯅ ꯑꯣꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯂꯤꯁ ꯑꯩꯈꯣꯏꯒꯤ ꯂꯤꯁ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯂꯤꯁ ꯀꯣ ꯌꯨꯅꯤꯌꯟ ꯂꯤꯁ ꯀꯥꯏ ꯂꯩ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯂꯤꯁ ꯀꯥꯏ ꯂꯩ ꯀꯣ ꯑꯗꯒꯤ ꯀꯟꯀꯔꯦꯟ ꯂꯤꯁ ꯀꯥꯏ ꯂꯩ ꯀꯟꯀꯔꯦꯟ ꯂꯤꯁ ꯀꯥꯏ ꯂꯩ ꯑꯗꯒꯤ ꯃꯣꯏ ꯂꯤꯁ ꯃꯌꯥꯝꯁꯤꯡꯁꯤꯗ ꯆꯟꯗꯕ ꯔꯦꯁꯤꯗ꯭ꯌꯨꯔꯤ ꯂꯤꯁ ꯔꯦꯁꯤꯗ꯭ꯌꯨꯔꯤ ꯀꯣ ꯄꯥꯋꯔ ꯍꯥꯏꯗꯤ ꯌꯨꯅꯤꯌꯟ ꯂꯤꯁꯇ ꯍꯥꯏꯗꯤ ꯃꯣꯏ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯨꯅꯤꯇꯔꯤ ꯄꯥꯋꯔꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯂꯤꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁ ꯁꯤꯗ ꯑꯥꯏꯇꯦꯝ 98 ꯌꯥꯎꯋꯦ ꯑꯥꯏꯇꯦꯝ 98 ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯛꯇꯪ ꯄꯥꯏꯒꯗꯕ ꯃꯥꯏꯅ ꯈꯛꯇꯪ ꯀꯩꯅꯣ ꯇꯧꯒꯗꯕ ꯗꯤꯚꯤꯖꯟ ꯑꯣꯐ ꯄꯥꯋꯔꯁꯦ ꯑꯩꯈꯣꯏꯅ ꯂꯦꯖꯤꯁꯂꯦꯆꯔꯒꯤꯅꯤꯀꯣ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯄꯥꯋꯔ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯗꯤꯚꯤꯖꯟ ꯑꯣꯐ ꯄꯥꯋꯔꯁꯤꯗ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯋꯔ ꯍꯥꯏꯇꯥꯔꯦꯀꯣ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯋꯔꯁꯤꯗ ꯌꯨꯅꯤꯇꯔꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯣ ꯁꯦꯝꯕ ꯌꯥꯕ ꯃꯥꯒꯤ ꯑꯥꯏꯇꯦꯝꯁꯦ 98 ꯂꯩꯌꯦ ꯑꯁꯤ ꯑꯗꯨꯝ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯏꯔꯒ ꯂꯩꯈ꯭ꯔꯕꯅꯤꯀꯣ 98 ꯂꯩ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯁꯤꯁꯦ ꯌꯨꯅꯤꯇꯔꯤ ꯀꯩꯅꯣꯒꯁꯦ ꯑꯩꯒꯤ ꯁꯣꯔꯤ ꯁꯤꯁꯤꯅ ꯐꯦꯗꯔꯦꯜ ꯁ꯭ꯇꯔꯛꯆꯔ ꯑꯣꯏꯒꯗꯕ ꯐꯦꯗꯔꯦꯜ ꯀꯣ ꯑꯗꯒꯤ ꯌꯨꯅꯤꯇꯔꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠꯇꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯏ ꯄꯥꯋꯔ ꯈꯥꯏꯗꯣꯛꯑꯒ ꯂꯩꯖꯕꯗꯣ ꯌꯨꯅꯤꯇꯔꯤ ꯐꯦꯗꯔꯦꯜ ꯁ꯭ꯇꯔꯛꯆꯔꯁꯤꯗ ꯑꯗꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ 98 ꯃꯥꯒꯤ 98 ꯑꯥꯏꯇꯦꯝ ꯂꯩ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ 59 ꯑꯥꯏꯇꯦꯝ ꯂꯩ ꯑꯗꯒꯤ ꯀꯟꯀꯔꯦꯟꯒꯤ ꯑꯣꯏꯅ 52 ꯑꯥꯏꯇꯦꯝ ꯂꯩꯗꯅꯀꯣ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯑꯥꯏꯇꯦꯝꯁꯤꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯦ 98 ꯑꯥꯏꯇꯦꯝꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯒꯤ ꯇ꯭ꯔꯦꯗ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯁꯤꯡꯁꯦ ꯌꯨꯅꯤꯌꯟ ꯂꯤꯁꯇ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯌꯥꯎꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯗ ꯈꯛꯇꯪ ꯃꯥꯒꯤ ꯂꯣ ꯁꯦꯝꯖꯕ ꯌꯥꯗꯣꯏꯅꯦ ꯁ꯭ꯇꯦꯠ ꯂꯤꯁꯇꯁꯨ 59 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯄꯨꯂꯤꯁꯀꯨꯝꯕꯒꯤ ꯑꯣꯔ ꯑꯦꯅꯤ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯠ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯇꯨꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯀꯤ ꯑꯣꯏꯒꯦꯔꯥ
ꯃꯗꯨꯒꯤꯗꯒꯤ ꯃꯣꯏꯅ ꯂꯣꯁꯦ ꯁꯦꯝꯖꯕ ꯌꯥꯗꯣꯏꯅꯦꯕ ꯁ꯭ꯇꯦꯠ ꯂꯤꯁꯇ ꯌꯥꯎꯖꯕ ꯃꯥꯒꯤ ꯑꯥꯏꯇꯦꯝ ꯈꯔ ꯂꯩꯕ ꯑꯥꯏꯇꯦꯝꯗꯨ ꯃꯣꯏ ꯄꯨꯟꯅ 59 ꯑꯥꯏꯇꯦꯝꯁ ꯂꯩꯀꯣ ꯍꯥꯏꯔꯤꯕ 59 ꯑꯥꯏꯇꯦꯝꯁꯦ ꯑꯁꯤꯗꯒꯤ ꯈꯛꯇꯪ ꯂꯣꯁꯦ ꯁꯦꯝ ꯌꯥꯗꯣꯏꯅꯦꯕ ꯑꯗꯒꯤ ꯀꯟꯀꯔꯦꯟ ꯂꯤꯁ ꯍꯥꯏꯁꯤꯅ ꯃꯕꯥꯅꯤꯃꯛꯅ ꯁꯦꯝꯃꯤꯟꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯅꯤꯌꯟ ꯂꯤꯁꯇ 98 ꯑꯥꯏꯇꯦꯝ ꯂꯩꯕꯁꯤꯗꯒꯤ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯦꯅꯤ ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯗꯒꯤ ꯃꯥꯅ ꯂꯣ ꯁꯦꯝꯖꯕ ꯌꯥꯏ ꯁ꯭ꯇꯦꯠ ꯂꯤꯁꯇꯒꯤꯁꯨ 59 ꯑꯥꯏꯇꯦꯝꯁ ꯃꯣꯏꯒꯤ ꯂꯤꯁ ꯑꯣꯏꯅ ꯁꯦꯝꯃꯒ ꯂꯩꯕꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯥꯅ ꯂꯣ ꯁꯦꯝꯖꯕ ꯌꯥꯏ ꯀꯟꯀꯔꯦꯟ ꯂꯤꯁꯇꯗꯤ ꯃꯕꯥꯅꯤꯃꯛꯁꯤꯗ 52 ꯑꯥꯏꯇꯦꯝ ꯂꯩꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯃ ꯁ꯭ꯇꯦꯠꯅꯁꯨ ꯁꯦꯝꯕ ꯌꯥꯏ ꯀꯟꯀꯔꯦꯟ ꯀꯩꯅꯣꯅ ꯁ꯭ꯇꯦꯠꯅꯁꯨ ꯁꯦꯝꯕ ꯌꯥꯏ ꯕꯠ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯒ 98 59 52 ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯄꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯂꯤꯁꯁꯤꯗ ꯌꯥꯎꯔꯝꯗꯕ ꯑꯦꯅꯤ ꯑꯥꯏꯇꯦꯝ ꯑꯃꯗ ꯂꯣ ꯁꯦꯝꯒꯦ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯔꯤꯁꯤꯗ꯭ꯌꯨꯔꯤ ꯄꯥꯋꯔꯅ ꯂꯩꯕ ꯔꯤꯁꯤꯗ꯭ꯌꯨꯔꯤ ꯄꯥꯋꯔꯁꯦ ꯁꯦꯟꯇꯔꯅ ꯈꯛꯇꯪ ꯄꯥꯏꯀꯣ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯛꯇꯪ ꯄꯥꯏ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯛꯇꯪ ꯇꯧꯒꯗꯕ ꯁꯨꯃꯥꯏꯅ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯃꯦꯟꯇꯦꯟ ꯇꯧꯋꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯦꯟꯇꯦꯟ ꯇꯧꯋꯤ ꯍꯥꯏꯕꯗꯤ ꯐꯦꯗꯔꯦꯜ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯥꯏ ꯄꯥꯋꯔ ꯄꯤꯊꯣꯛꯑ ꯊꯝꯕꯗꯣ ꯑꯁꯤꯗꯩꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯕꯤꯒꯤ ꯄꯥꯋꯔ ꯑꯃ ꯍꯥꯏꯗꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗꯗꯤ ꯑꯗꯨꯗꯣ ꯁ꯭ꯇꯦꯠꯇꯨ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏ ꯍꯥꯏꯕꯅꯤꯗꯅꯀꯣ ꯁ꯭ꯇꯦꯠꯇꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯥꯒꯤ ꯄꯥꯋꯔ ꯍꯥꯏꯗꯤ ꯂꯣ ꯁꯦꯝꯅꯕ 59 ꯑꯥꯏꯇꯦꯝ ꯄꯤꯕꯤꯔꯕꯅꯤꯅ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗꯨ ꯃꯦꯟꯇꯦꯟ ꯇꯧꯔꯦꯗꯅ ꯕꯠ ꯑꯗꯨꯒꯤ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯂꯤꯁ ꯃꯌꯥꯝꯁꯤꯡꯁꯤꯗ ꯀꯔꯤ ꯌꯨꯅꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯈꯔꯁꯨ ꯌꯥꯎꯔꯤꯕ ꯍꯥꯏꯗꯤ ꯈꯔ ꯌꯨꯅꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗꯅ ꯍꯦꯟꯅ ꯁꯕꯖꯦꯛꯁꯦ ꯌꯥꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔ ꯍꯦꯁ ꯃꯣꯔ ꯁꯕꯖꯦꯛ ꯆꯨꯝꯗ꯭ꯔꯥ ꯃꯣꯔ ꯁꯕꯖꯦꯛ ꯍꯥꯏꯗꯤ 98 ꯁꯕꯖꯦꯛꯅꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ 98 ꯁꯤꯗꯒꯤ ꯁꯦꯝ ꯌꯥꯗꯣꯏꯅꯤ ꯁ꯭ꯇꯦꯠꯀ ꯌꯦꯡꯅꯕꯗꯗꯤ 59 ꯈꯛꯇꯅꯤ ꯑꯗꯨꯅ ꯁꯦꯟꯇꯔꯗꯅ ꯍꯦꯟꯅ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯂꯨꯝꯅ ꯂꯧꯋꯦ ꯁ꯭ꯇꯦꯠꯇꯗꯤ ꯄꯤꯗ ꯌꯥꯗꯕꯩ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯄꯥꯋꯔꯁꯦ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯊꯝꯃꯤꯀꯣ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯌꯨꯅꯤꯌꯟꯅ ꯍꯦꯟꯅ ꯄꯥꯋꯔꯁꯦ ꯄꯥꯏꯕꯗꯣ ꯂꯣ ꯁꯦꯝꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯄꯥꯋꯔꯁꯦ ꯁꯦꯟꯇꯔꯅ ꯍꯦꯟꯅ ꯄꯥꯏꯕꯗꯣ ꯑꯗꯒꯤ ꯀꯟꯀꯔꯦꯟ ꯂꯤꯁꯁꯤꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯟꯀꯔꯦꯟ ꯂꯤꯁ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯩꯈꯤꯗꯅꯀꯣ ꯃꯣꯏ ꯁ꯭ꯇꯦꯠ ꯑꯅꯤꯃꯛꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠ ꯑꯅꯤꯃꯛꯅ ꯁꯦꯝꯕ ꯌꯥꯕ ꯂꯤꯁ ꯑꯃ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯂꯤꯁꯁꯤꯗꯁꯨ ꯀꯟꯀꯔꯦꯟ ꯂꯤꯁꯁꯤꯗꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯨꯅꯤꯌꯟꯒꯤ ꯑꯌꯥꯕ ꯌꯥꯎꯒꯗꯕꯅꯤ ꯌꯨꯅꯤꯌꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯗꯨ ꯃꯕꯥꯅꯤꯃꯛ ꯁꯦꯝꯕ ꯌꯥꯏꯅ ꯍꯥꯏꯕꯤꯔꯦ ꯂꯤꯁꯁꯦ 52 ꯂꯤꯁ ꯄꯤꯔꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯤꯅꯤꯀꯣ ꯑꯗꯩ ꯀꯟꯀꯔꯦꯟ ꯂꯤꯁꯁꯦ ꯀꯗꯥꯏꯗ ꯇꯧꯔꯦ ꯄꯥꯋꯔꯁꯦ ꯈꯤꯇꯪ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯇ ꯁꯦꯟꯇꯔꯗ ꯀꯣ ꯁꯦꯟꯇꯔꯗ ꯇꯤꯜ ꯈꯤꯇꯪ ꯇꯧꯗ꯭ꯔꯥ ꯑꯗꯨꯗꯨꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯍꯥꯏꯗꯤ ꯗꯤꯐꯦꯛꯇꯣ ꯌꯨꯅꯤꯇꯔꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯌꯨꯝꯁꯤꯡꯁꯤꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯝꯖꯕꯁꯨ ꯌꯥꯏ ꯅꯪꯒꯤꯁꯤꯗꯤ ꯅꯪꯒꯤ ꯂꯣ ꯁꯤꯗꯩꯗ ꯁꯦꯝꯅꯕ ꯅꯪꯒꯤ ꯂꯣꯁꯤ ꯁꯦꯝꯅꯕ ꯂꯤꯁ ꯑꯃ ꯄꯤꯔꯁꯤꯗꯤ ꯍꯥꯏꯅ ꯄꯤꯊꯣꯛꯑꯒ ꯑꯗꯨꯒ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯌꯥꯗꯦꯀꯣ ꯅꯣꯏ ꯑꯗꯨꯗꯒꯤ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯣꯜꯁꯨ ꯇꯧꯕꯀꯣ ꯄꯤꯁꯨ ꯄꯤꯊꯣꯛꯄ ꯑꯗꯨꯒ ꯀꯟꯇ꯭ꯔꯣꯜꯁꯨ ꯇꯧꯔꯛꯄꯒꯤ ꯐꯤꯕꯝꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯌꯨꯅꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯨ ꯈꯔꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯗꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯔꯤꯁꯤꯗ꯭ꯌꯨꯔꯤ ꯄꯥꯋꯔꯁꯤꯗꯤ ꯄꯨꯔꯥ ꯁꯦꯟꯇꯔꯗ ꯂꯩꯈ꯭ꯔꯦ ꯉꯁꯥꯏ ꯑꯩ ꯍꯥꯏꯗꯣ ꯔꯤꯁꯤꯗ꯭ꯌꯨꯔꯤ ꯄꯥꯋꯔꯁꯤ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯇ ꯂꯣꯏ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯔꯤꯁꯤꯗ꯭ꯌꯨꯔꯤ ꯄꯥꯋꯔꯁꯦ ꯄꯥꯋꯔ ꯇꯨ ꯁꯦꯟꯇꯔꯗ ꯂꯣꯏ ꯂꯩꯈꯤꯗꯅ ꯑꯗꯨꯗꯨꯅ ꯑꯁꯤꯁꯤꯅ ꯇꯥꯛꯄꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯌꯨꯅꯤꯌꯟ ꯂꯤꯁ ꯁ꯭ꯇꯦꯠ ꯂꯤꯁ ꯀꯟꯀꯔꯦꯟ ꯂꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯒ ꯃꯣꯏ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯅꯕꯒꯤ ꯇꯥꯏꯞꯇ ꯃꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯋꯔ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯄ ꯂꯤꯁ ꯄꯤꯊꯣꯛꯄꯁꯤꯗ ꯗꯤꯐꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯗꯤ ꯌꯨꯅꯤꯇꯔꯤ ꯑꯣꯏꯕ ꯐꯤꯆꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯝꯃꯦꯕ ꯀꯣ ꯑꯗꯨꯗꯨꯅꯤꯅ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯄꯤꯊꯣꯛꯄ ꯃꯄꯥꯟꯗꯗꯤ ꯄꯤꯊꯣꯛꯄ ꯃꯥꯟꯕ ꯂꯣꯏꯅꯃꯛ ꯑꯗꯨꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯌꯥꯝꯕ ꯄꯥꯋꯔꯁꯦ ꯄꯥꯏꯕ ꯈꯖꯤꯛ ꯈꯛꯇꯪ ꯂꯥꯏꯒꯤ ꯃꯃꯤꯡꯗꯒꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯅ ꯍꯥꯏꯕꯗꯨꯒꯤ ꯂꯥꯏꯒꯤ ꯃꯃꯤꯡꯗꯒꯤ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯁꯕꯖꯦꯛꯇꯨꯁꯨ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯦꯜꯂꯦ ꯑꯗꯒꯤ ꯀꯟꯀꯔꯦꯟ ꯂꯤꯁꯁꯤꯁꯨ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯂꯤꯁꯀꯤ 59 ꯈꯛꯇꯪ ꯂꯩꯔꯤꯁꯦ ꯀꯣ ꯁ꯭ꯇꯦꯠ ꯂꯤꯁꯀꯤ 59 ꯈꯛꯇꯪ ꯂꯩꯔꯤꯁꯦ ꯁ꯭ꯇꯦꯠ ꯂꯤꯁꯀꯤ 59 ꯔꯤꯁꯤꯗ꯭ꯌꯨꯔꯤ ꯄꯥꯋꯔ ꯂꯩꯔꯤꯁꯤꯁꯨ ꯄꯨꯔꯥ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯔꯦ ꯄ꯭ꯂꯁ ꯁꯤꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒꯤ 59 ꯈꯛ ꯂꯩꯔꯤꯁꯦ ꯁꯤꯁꯤꯁꯨ ꯋꯥꯟ ꯏꯝꯄꯣꯔꯇꯦꯟట్ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯂꯤꯁꯀꯤꯁꯨ 59 59 ꯁꯤꯗꯤ ꯑꯩꯅ ꯂꯣꯏ ꯁꯦꯝ ꯌꯥꯅꯤ ꯑꯩꯅ ꯂꯣꯏ ꯇꯧꯕ ꯌꯥꯅꯤꯅ ꯍꯥꯏꯖꯔꯁꯨꯀꯣ 59ꯁꯦ
ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯑꯣꯊꯣꯔꯤꯇꯤ ꯈꯔꯁꯨ ꯑꯃꯨꯛ ꯄꯤꯌꯦꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯀꯣ ꯄꯥꯔꯂꯤꯌꯥꯃꯦꯟ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯔꯥꯖ꯭ꯌ ꯁꯚꯥꯗꯀꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯀꯤꯅꯦꯅ ꯍꯥꯏꯖꯤꯜꯂꯒꯀꯣ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯀꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯧꯈꯤꯗꯣꯏꯅꯤꯀꯣ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯀꯤ ꯍꯣꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯍꯥꯏꯕꯅꯤꯀꯣ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯌꯥꯕꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗꯀꯣ ꯑꯗꯒꯤ ꯑꯣꯔ ꯁꯤ ꯏꯃꯔꯖꯦꯟꯁꯤ ꯁꯤꯆꯨꯋꯦꯁꯟꯅꯤ ꯅꯦꯁꯅꯦꯜ ꯏꯃꯔꯖꯦꯟꯁꯤ ꯀꯔꯤ ꯀꯔꯥ ꯂꯩꯕ ꯀꯔꯤ ꯀꯔꯥ ꯀꯔꯤꯝ ꯅꯠꯇꯕꯤꯗꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯁꯦ ꯀꯔꯤꯝ ꯑꯦꯃꯦꯟ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯁꯤꯒꯤ 59 ꯑꯦꯂꯤꯃꯦꯟꯁꯤꯒꯤ ꯑꯦꯅꯤ ꯂꯣ ꯑꯃ ꯀꯣ ꯁꯤꯒꯤ 59 ꯁ꯭ꯇꯦꯠ ꯂꯤꯁꯀꯤ 59 ꯀꯩꯅꯣꯁꯦ ꯄꯋꯥꯔ ꯇꯨ ꯁ꯭ꯇꯦꯠ ꯂꯤꯁꯁꯦ ꯄꯤꯌꯦꯕꯀꯣ ꯄꯋꯥꯔ ꯇꯨ ꯁ꯭ꯇꯦꯠ ꯂꯤꯁ ꯁ꯭ꯇꯦꯠ ꯂꯤꯁꯇ ꯌꯥꯎꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯜ ꯃꯦꯖꯣꯔꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯝꯄꯜ ꯃꯦꯖꯣꯔꯤꯇꯤ ꯅꯠꯇ꯭ꯔꯒ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯀꯩꯝ ꯁꯦꯝꯗꯕꯤꯗ ꯏꯃꯔꯖꯦꯟꯁꯤ ꯐꯥꯎ ꯀꯩꯝ ꯂꯩꯇꯕꯤꯗ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯅꯤ ꯍꯥꯏꯔꯒ ꯁ꯭ꯇꯦꯠ ꯂꯤꯁꯇꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯦꯝꯕ ꯌꯥꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯦꯟꯇꯔ ꯁ꯭ꯇꯦꯠ ꯔꯤꯂꯦꯁꯟꯗ ꯃꯔꯤꯛ ꯆꯨꯝꯅ ꯑꯩ ꯍꯥꯏꯔꯛꯀꯅꯤꯀꯣ ꯕꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯀꯣ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯅꯦ ꯍꯥꯏꯔꯒ ꯂꯣ ꯑꯦꯛ ꯄꯥꯁ ꯇꯧꯕ ꯌꯥꯏꯕ ꯁ꯭ꯇꯦꯠ ꯂꯤꯁꯀꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯒꯤ ꯂꯤꯁꯇ ꯌꯥꯎꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯣꯏ ꯃꯨꯟꯈꯤꯕꯩ ꯇꯥꯏꯞ ꯇꯧꯔꯦ ꯌꯨꯅꯤꯌꯟ ꯂꯤꯁꯀꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯂꯩꯖꯔꯦ ꯌꯨꯅꯤꯌꯟꯅ ꯂꯣ ꯁꯦꯝꯖꯕ ꯌꯥꯕ ꯁ꯭ꯇꯦꯠ ꯂꯤꯁ ꯑꯗꯒꯤ ꯀꯟꯀꯔꯦꯟ ꯂꯤꯁꯁꯨ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯁꯦꯟꯇꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯦ ꯗꯤꯁꯤꯖꯔꯤ ꯄꯋꯥꯔ ꯈꯔ ꯂꯦꯝꯍꯧꯕ ꯈꯔꯗꯨꯁꯨ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯂꯤꯁꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯂꯤꯁꯇ ꯂꯩꯔꯤꯕ ꯈꯔꯁꯤꯁꯨ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯅꯤ ꯍꯥꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯔꯥꯖ꯭ꯌ ꯁꯚꯥ ꯂꯣꯛ ꯁꯚꯥꯅ ꯑꯗꯨꯝ ꯂꯣꯁꯦ ꯑꯦꯛꯁꯦ ꯃꯣꯏꯒꯤ ꯂꯤꯁꯇ ꯌꯥꯎꯖꯕ ꯑꯦꯛꯇꯨꯐꯥꯎ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯖꯁ ꯃꯄꯥꯟꯗ ꯈꯛꯇꯪ ꯑꯣꯏꯕꯒꯤ ꯇꯥꯏꯞ ꯇꯧꯗ꯭ꯔꯥ ꯌꯨꯅꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔꯅ ꯍꯦꯟꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯗ꯭ꯔꯥ ꯑꯗꯨꯗꯨꯅꯤꯀꯣ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯑꯗꯨꯒ ꯑꯗꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯤꯗꯩꯗ ꯗꯤꯕꯤꯖꯟ ꯑꯣꯐ ꯄꯋꯥꯔꯗ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯃ ꯌꯦꯡꯁꯦꯕꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯀꯣ ꯉꯁꯥꯏ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯀꯔꯤ ꯄꯜꯂꯝꯒꯦ ꯍꯥꯏꯕꯗꯅꯤꯀꯣ ꯁꯤꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯄꯨꯔꯥ ꯍꯣꯜ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯐꯤꯆꯔꯁꯤꯡ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯣ ꯌꯨꯅꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔꯅ ꯀꯃꯥꯏꯅ ꯇꯧꯕ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯌꯦꯡꯁꯤꯀꯣ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨꯒ ꯌꯨꯅꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯑꯅꯤꯁꯤ ꯑꯦꯟ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯇꯣꯞꯅꯤꯀꯣ ꯂꯩꯔꯤꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯀꯅꯥꯝꯇ ꯍꯥꯏꯗꯤ ꯃꯊꯛꯇ ꯀꯅꯥꯝ ꯂꯩꯇꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯨꯄ꯭ꯔꯤꯃꯦꯁꯤ ꯑꯣꯏꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯃꯥꯅ ꯃꯀꯣꯛꯇ ꯂꯩ ꯑꯗꯨ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗꯁꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯋꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯈꯛ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯁꯨꯄ꯭ꯔꯤꯃꯦꯁꯤ ꯑꯣꯏ ꯑꯗꯨꯗꯨꯒ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯣ ꯑꯃ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯄꯥꯁ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯚ꯭ꯌू ꯇꯧꯕ ꯌꯥꯏꯗꯅ ꯂꯣꯁꯦ ꯑꯥꯏꯟꯅ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯑꯦꯅꯤ ꯂꯣ ꯑꯃ ꯃꯁꯤ ꯑꯦꯛꯁꯦ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯂꯣ ꯑꯃ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯚ꯭ꯌू ꯇꯧꯔꯒ ꯃꯁꯤ ꯅꯣꯏꯅ ꯄꯥꯁ ꯇꯧꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯅꯣꯏꯅ ꯄꯥꯁ ꯇꯧꯔꯤꯕ ꯂꯣꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯃꯗꯨ ꯊꯤꯡꯖꯤꯟꯕ ꯌꯥꯅꯦꯕꯀꯣ ꯑꯗꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯁꯦꯝꯗꯣꯛꯄꯗ ꯈꯔ ꯑꯗꯨꯝ ꯋꯥꯏ ꯔꯤꯖꯤꯠ ꯑꯣꯏꯀꯣ ꯔꯤꯖꯤꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯃꯦꯟꯃꯦꯟꯁꯦ ꯍꯥꯔꯠ ꯑꯣꯏꯌꯦꯕꯀꯣ ꯑꯦꯃꯦꯟꯃꯦꯟ ꯀꯣ ꯑꯦꯃꯦꯟꯃꯦꯟꯁꯦ ꯍꯥꯔꯠ ꯑꯦꯃꯦꯟꯃꯦꯟ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯦꯃꯦꯟꯃꯦꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯔ ꯑꯗꯨꯝ ꯀꯨꯏꯅ ꯆꯪꯉꯤ ꯈꯣꯠꯂꯤ ꯀꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯦꯃꯦꯟ ꯇꯧꯒꯦ ꯑꯣꯔ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯁꯦ ꯁ꯭ꯇꯦꯠꯀꯤ ꯍꯥꯏꯗꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯠꯀꯤ ꯃꯔꯝꯗ ꯄꯤꯕ ꯐꯦꯗꯔꯦꯜ ꯄ꯭ꯔꯣꯚꯤꯖꯟ ꯍꯥꯏꯇꯥꯔꯦ ꯐꯦꯗꯔꯦꯜ ꯄ꯭ꯔꯣꯚꯤꯖꯟ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯔꯝꯗ ꯁ꯭ꯇꯦꯠꯁꯤꯡꯅ ꯇꯧꯒꯗꯕ ꯃꯊꯧ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯄꯜꯂꯝꯃꯤꯗꯅ ꯑꯗꯨꯒꯨꯝꯕ ꯐꯦꯗꯔꯦꯜ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯁꯦ ꯑꯦꯃꯦꯟꯃꯦꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯣ ꯑꯦꯃꯦꯟꯃꯦꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯁꯦ ꯖꯣꯏꯟ ꯄꯥꯔꯂꯤꯌꯥꯃꯦꯟ ꯐꯝꯒꯅꯤ ꯀꯣ ꯖꯣꯏꯟ ꯄꯥꯔꯂꯤꯌꯥꯃꯦꯟ ꯐꯝꯒꯅꯤ ꯀꯣ ꯖꯣꯏꯟ ꯄꯥꯔꯂꯤꯌꯥꯃꯦꯟ ꯐꯝꯒꯅꯤ
प्लस स्टेट के अयाबसु लौगनी स्टेट के अयाबसु लौगनी अदुगा मासे पास तौगे हारगदि अखोइगी simple majority na di yaroy special majority is special majority oigadabni special majority na tawraga akhoi federal provincial having asai constitution the federal provision ma'am ama piri state government da tawgadaba state government khudamai na harise example is state federal structure the state manung da pang to CM khanba bu oiro adagi kano khanba bu hadi council of minister khanba oiro state government magi tax ki matang da law semba bu oiro crime ki matang da any law ama semnabagi magi constitution da piriba federal provision do karigumba ngasai central government semtokena kitang hek torokpa matamda akhoi parliament to joint parliament phanggadoini ko adagi state government ki ayabsu yawgadabani and adudu semtoknaba honamdana special majority habedi akhoi ngasai chumnagi parliament da vote thadaba matamda akhoi thangai sengna laiba amasung vote tawriba miyoi singdugi two third majority oigadabani moi thangai sengna mi parliament house da mi chama phamne khalo 66 hena vote thadagadabni adi moi ayaba pira kanda ngasai federal province hujik aina hapet pangiba example da pangiba myam singdo semdokpa yadoini adui taragadi federal structure se phajana maintain tawdra india gi constitution da but india constitution se da federal structure se phajana maintain tawre haragasu tongan magi state ki oina constitution adi state to gi adi akhoi gi su manipur gi constitution leijade da ko manipur gi constitution leide just akhoi lei constitution se whole india gi oina one constitution ama khatani da single constitution leba akhoi da lei adi unitary features oidini ko Indian constitution single constitution amakak lei hoi hana constitution tonganba Jammu and Kashmir gi tonganba lerami but 2019 da dum lokthokre ko adi constitution adudu exception leramado and flexibility sing sa ain hydra rigid constitution di oi haiba bu flexibility di yam muksumu matang amada adi federal province nataba hai tare ko federal province nataba atopa sing di semtokpada irai laini yai amendment tawbas ko amendment tawba khudam oina harakanda flexibility da akhoi india parliament da lok sabha khaktana akhoi amendment se pukhalakpa yadoini adui taragadi lok sabha khaktana pukhalakpa yabo oi taragadi amendment tawga haragadi constitution amendment tawga haragadi lok sabha khaktana pukhalaktoine habadi adui taragadi unilateral oiradra habadi mi ama khaktana pukhalakpa type tawradra adi Rajya Sabha se khaktane ba akhoi state government gi representative tharis Lok Sabha de akhoi state government gi representative se thabudi thaibu compulsory oide lakpa yai laktaba state government gi kano se Rajya Sabha de sungchusudana magi MPs leigani bu ko Rajya Sabha de so unilateral adi Lok Sabha da khaktang amendments pukatpa yaramina unilateral action oire flexibilities amendment kai kara tawna khona matam dagi amendment se any ama tawbo yai but tawbo federal provision se nattaba oi taragadi akhoi simple majority na sudum yai simple majority na su yai simple natraga special su yai but special simple na yaba constitution se any semning me haraga constitution se satlawna union government na simple majority tawro same gi taragadi adusu mu ade da phatte dana ko adagi central government khaktane only central government khaktane constitution sem thoknaba id wa pukhalak pangamis can initiate wa initiate amendment ado sisi USA de yade ko id USA de mai state khudinga ki kan mai ki kano lay id constitution na mamam lay aduduna state government na masam sagi id ꯍꯥꯏꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯁꯦꯝꯗꯣꯛꯆꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯥꯅ ꯑꯗꯨꯝ ꯏꯅꯤꯁꯤꯌꯦꯠ ꯇꯧꯖꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯗꯨꯅ ꯐꯦꯗꯔꯦꯜ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯁꯨ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯍꯥꯏꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯁꯨꯄ꯭ꯔꯤꯃꯦꯁꯤ ꯑꯣꯏꯕ ꯔꯤꯖꯤꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯏꯕ
ꯔꯤꯖꯤꯛ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯏꯔꯤꯁꯤꯁꯨ ꯀꯗꯥꯏꯗ ꯐꯦꯗꯔꯦꯜ ꯄ꯭ꯔꯣꯕꯤꯖꯟꯗ ꯈꯛꯇꯅꯤꯀꯣ ꯕꯠ ꯑꯇꯩ ꯑꯇꯣꯞꯄ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯔꯠꯁꯤꯡꯗꯗꯤ ꯐꯦꯗꯔꯦꯜ ꯄ꯭ꯔꯣꯕꯤꯖꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯔꯠꯁꯤꯡꯗꯗꯤ ꯌꯨꯅꯤꯂꯦꯇꯔꯦꯜ ꯑꯦꯛꯁꯟ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯂꯣꯛ ꯁꯚꯥꯅ ꯈꯛꯇꯪ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯒꯤ ꯁꯤꯝꯄꯜ ꯃꯦꯖꯣꯔꯤꯇꯤꯗ ꯑꯗꯨꯝ ꯄꯣꯠꯁꯦ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯏ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯦꯖꯣꯔꯤꯇꯤꯒ ꯅꯠꯇꯕꯤꯗꯀꯣ ꯁꯤꯝꯄꯜ ꯃꯦꯖꯣꯔꯤꯇꯤ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯗꯣꯛꯄꯗꯣ ꯑꯗꯨꯅꯤꯀꯣ ꯍꯥꯏꯁꯦ ꯁꯤꯝꯄꯜ ꯃꯦꯖꯣꯔꯤꯇꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯒꯤ ꯁꯦꯟꯇꯔꯅ ꯈꯛꯇꯪ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯁꯨ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯔꯥ ꯌꯨꯅꯤꯇꯔꯤ ꯁꯤꯁꯇꯦꯝ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯏꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯇꯧꯔꯦꯗꯅꯀꯣ ꯑꯗꯒꯤ ꯅꯦꯛꯁꯇ ꯖꯨꯗꯤꯁꯤꯌꯔꯤꯗ ꯌꯦꯡꯁꯤꯀꯣ ꯖꯨꯗꯤꯁꯤꯌꯔꯤꯗ ꯖꯨꯗꯤꯁꯤꯌꯔꯤ ꯀꯣ ꯖꯨꯗꯤꯁꯤꯌꯔꯤꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯥꯀꯟꯁꯦ ꯍꯥꯏꯖꯔꯛꯀꯦ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯣ ꯑꯗꯒꯤ ꯌꯨꯅꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯌꯨꯅꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯔꯤꯗꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯌꯦꯕ ꯖꯨꯗꯤꯁꯤꯌꯔꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯀꯣ ꯏꯟꯗꯤꯄꯦꯟꯗꯦꯟ ꯖꯨꯗꯤꯁꯤꯌꯔꯤ ꯑꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯔꯤꯁꯨ ꯑꯗꯨꯝ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏ ꯍꯥꯏꯕꯗꯤ ꯖꯨꯗꯤꯁꯤꯌൽ ꯔꯤꯚ꯭ꯌू ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯦꯅꯤ ꯂꯣ ꯑꯃ ꯖꯨꯗꯤꯁꯤꯌൽ ꯔꯤꯚ꯭ꯌꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯦꯅꯤ ꯂꯣ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯖꯨꯗꯤꯁꯤꯌൽ ꯔꯤꯚ꯭ꯌꯨꯁꯦ ꯁꯤꯖꯤꯟꯅꯔꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯠꯇ꯭ꯔꯒ ꯍꯥꯏ ꯀꯣꯔꯠꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯅ ꯖꯨꯗꯤꯁꯤꯌൽ ꯔꯤꯚ꯭ꯌꯨꯁꯦ ꯇꯧꯔꯒ ꯂꯣꯗꯣ ꯀꯛꯊꯠꯄ ꯌꯥꯏ ꯂꯣꯗꯣ ꯀꯔꯤꯒꯨꯝꯕ ꯄꯥꯁ ꯇꯧꯔꯤꯕ ꯂꯣꯗꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯖꯨꯗꯤꯁꯤꯌൽ ꯔꯤꯚ꯭ꯌू ꯍꯥꯏꯁꯦ ꯑꯦꯟ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠꯇꯨꯒꯤ ꯃꯥꯒꯤ ꯗꯤꯁꯄꯨꯠ ꯂꯩꯗꯅꯀꯣ ꯗꯤꯁꯄꯨꯠ ꯍꯥꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯂꯩꯗꯅ ꯗꯤꯁꯄꯨꯠꯇꯣ ꯑꯗꯨꯗꯣ ꯗꯤꯁꯄꯨꯠ ꯔꯤꯖꯣꯂꯨꯁꯟꯁꯨ ꯍꯥꯏꯗꯤ ꯗꯤꯁꯄꯨꯠ ꯔꯤꯖꯣꯂꯨꯁꯟ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯑꯅꯤ ꯈꯠꯅꯕꯗꯣ ꯀꯩꯅꯣ ꯈꯠꯅꯕ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒꯨꯝꯕꯗꯣ ꯈꯥꯝꯗꯣꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛꯁꯦ ꯑꯗꯨꯗꯨꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯖꯁꯁꯤꯡꯁꯦ ꯖꯁ ꯀꯥꯟ ꯏꯖꯤꯂꯤ ꯕꯤ ꯖꯁ ꯀꯥꯟ ꯏꯖꯤꯂꯤ ꯕꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯖꯨꯗꯤꯁꯤꯌꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯁ꯭ꯇꯦꯠ ꯑꯅꯤ ꯈꯠꯅꯕ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯔ ꯁ꯭ꯇꯦꯠ ꯈꯠꯅꯕꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯈꯥꯝꯗꯣꯛꯄ ꯌꯥꯗꯣꯏꯅꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯖꯁꯁꯤꯡꯁꯤꯁꯨ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯏꯝꯄꯤꯆ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯑꯆꯧꯕ ꯁꯥꯡꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯦꯟꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯇꯦꯟꯌꯔ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨꯒꯤ ꯃꯇꯝꯗꯣ ꯇꯦꯟꯌꯔꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯁꯦꯀ꯭ꯌꯣꯔ ꯑꯣꯏ ꯍꯥꯏꯕꯗꯤ ꯍꯣꯡꯕ ꯅꯥꯏꯗꯦꯕꯀꯣ ꯑꯗꯒꯤ ꯁꯔꯚꯤꯁ ꯀꯟꯗꯤꯁꯟꯁꯨ ꯃꯥꯒꯤ ꯐꯤꯛꯁꯇ ꯑꯗꯨꯝ ꯊꯝꯕꯤꯌꯦ ꯐꯤꯛꯁ ꯁꯔꯚꯤꯁ ꯀꯟꯗꯤꯁꯟ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯥꯒꯤ ꯀꯟꯗꯤꯁꯟꯗꯣ ꯑꯗꯨꯝ ꯐꯤꯛꯁ ꯑꯗꯨꯝ ꯊꯝꯕꯤꯌꯦ ꯑꯗꯣ ꯌꯨꯅꯤꯇꯔꯤ ꯑꯣꯏꯕ ꯐꯤꯆꯔꯁꯇꯤ ꯂꯩꯌꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯤꯅ ꯄꯨꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯤꯅ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯣꯏꯌꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯖꯨꯗꯤꯁꯤꯌꯔꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯕꯨꯗꯤ ꯂꯩꯌꯦ ꯃꯁꯥꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯁꯥꯒꯤ ꯂꯩꯖꯩ ꯍꯥꯏꯔꯒꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯤꯅ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯣꯏꯔꯕꯅꯤꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯣꯏ ꯂꯥꯛꯇ꯭ꯔꯅꯦ ꯍꯥꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏ ꯀꯣꯔꯠꯇ ꯔꯥꯏ ꯇꯥꯔꯛꯄ ꯄꯣꯠꯇꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯛꯄ ꯉꯝꯃꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯨꯝꯅꯃꯛꯇ ꯂꯥꯁꯇ ꯀꯅꯥꯗ ꯇꯥꯔꯛꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯇꯥꯔꯛꯄꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯂꯥꯛꯄꯁꯦ ꯁꯤꯁꯤꯅꯁꯨ ꯌꯨꯅꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯔꯗꯤ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯇꯥꯛꯑꯦꯕꯀꯣ ꯐꯦꯗꯔꯦꯜ ꯖꯨꯗꯤꯁꯤꯌꯔꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯒꯨꯝꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯥꯏꯟꯒꯨꯝꯕ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯖꯨꯗꯤꯁꯤꯌꯔꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯦꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯆꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯒꯁꯨ ꯌꯨꯅꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯣꯏꯕꯅꯤꯅ ꯄꯨꯝꯅꯃꯛꯇ ꯂꯥꯁꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯇꯥꯔꯛꯄꯅꯤꯅ ꯍꯥꯏꯗꯤ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁꯨ ꯂꯩꯁꯤꯅꯦꯕꯀꯣ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯍꯥꯏ ꯀꯣꯔꯠ ꯁꯕꯑꯣꯔꯗꯤꯅꯦꯠ ꯀꯣꯔꯠ ꯀꯥꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯁ꯭ꯇꯦꯠ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯁꯕꯑꯣꯔꯗꯤꯅꯦꯠ ꯀꯣꯔꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣꯔꯠ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯗꯨꯗ ꯌꯥꯗ꯭ꯔꯒꯗꯤ ꯍꯥꯏ ꯀꯣꯔꯠꯇ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯁ꯭ꯇꯦꯠ ꯍꯥꯏ ꯀꯣꯔꯠ ꯁꯕꯑꯣꯔꯗꯤꯅꯦꯠ ꯀꯣꯔꯠ ꯀꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯔꯦꯡꯀꯤꯡ ꯁꯤꯁꯇꯦꯝꯗꯧꯅ ꯇꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁꯅꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯀꯥꯏꯅ ꯂꯩꯔꯤꯁꯦ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯀꯥꯁꯤꯁꯨ ꯑꯗꯒꯤ ꯑꯃꯨꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯀꯔꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ
unitary features karamba lege, federal features karamba lege haibdi yengse federal features ko unitary features. Federal features unitary features sida akhoi parliament di akhoi India da channarise bicameralism ni ko bicameralism haibdi Lok Sabha Rajya Sabha adum towan towan lejabase. Maybe Lok Sabha Rajya Sabha jina council of state kaurani haibdi state punamaki magi representative to population gi matung ina Rajya Sabha da pundini ko. Dagi Lok Sabha na House of the People. Rajya Sabha jidi pura state tugi oinba magi kaya ini state tugi oiba representative tharak tuini ko Rajya Sabha jida bicameralism but unitary oiba features haitaragadi akhoi Rajya Sabha gi members se khanba matamda akhoi elected ko based on population gi matung ina khalle based on population aduduna kaidauge harakanda example oina harakanda Uttar Pradesh da akhoi Rajya Sabha gi Uttar Pradesh haisiga Arunachal Pradesh haisiga size tadi yengnabadadi Arunachal Pradesh dum chawi Uttar Pradesh dum chawi Uttar Pradesh na heliko but Uttar Pradesh tadi kaidauge harakanda 31 MP leye Rajya Sabha da but Arunachal Pradesh chawba lamsidagi amakhaktang lay haibdi population dagi matung ina Uttar Pradesh na yam henbani population gi matung ina 31 lay dadi unequal representation lay haibdi state khudimak to represent tawne na Rajya Sabha da represent tawre adubu unequal oire unequal oirabani na masisi unitary features ne haibdi state khudimak ki tongan tongan power differently equally oina laitabasisu unitary features ki manungda chandoine federal features ti oraroi bagashu state punamak to pura punna equal oina represent tawgada haraga sibana tawramdrabnina aduduna takpadi kaino harakanda akhoi small state haitare ko adigi size da yamna pikpa or population yam pikpa state khaingdi adum kanona union government adum chagi tabni ko Rajya Sabha da fazana represent tawdrabnina aduduga akhoi kanona hairamba dual polity do ko dual polity lay ka hairamba dual polity je kana hairamba B.R. Ambedkar no ko B.R. Ambedkar B.R. Ambedkar na kari aidi mana hairamba mo je kaino harakanda kaigino haragadi akhoi sovereignty se haidi sovereign power haitare ko maskanda state tugi magi masana rule tawsanabagi masagi state manungduda masagi rule tawsanabagi ayabase haidi my field do ko state ki suma sai 59 list legi bido dugi field da di sovereign powers do p ko given to his state ko in in its assigned mana leizariba field dugi matung ina mai thabak tawjaba matamda ngasagi powers do p but B.R. Ambedkar na sigi dual polity haramise exception kara lay exception habidi akhoi exception haitare ko dual polity se oidaba haitare exception se karam kanda lay ka harakanda emergency matamdadi kamai tawba emergency matamdadi sovereign power se law in kakhatkre no sovereign power no sovereign emergency matamdadi karaidi sovereign power ko aduduna dual polity se kara haidi mana dual polity na haramise yade haibidi assigned field di mana sovereign power p haragadi dual oigadani haibadu emergency didi amu kakhatkramnina dual polity se emergency matamdadi amu leite BR haramise ko aduduni ko mana hainingise aduduna aduduga atopa haidi atopa features karasu leiri haibadi khudam oina some other features ko some other unitary features haitare ko unitary features some other unitary features ta kai ga harakanda integrate election say one nation one election kind of tawba
ꯑꯃ ꯂꯩꯗꯅ integrated election ꯀꯣ ꯑꯗꯒꯤ ꯑꯗꯒꯤ ECI appointment ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯉꯥꯛꯇꯅꯤꯀꯣ ECI appointment ꯇꯧꯗꯣꯏꯁꯦ appointment ꯇꯧꯕꯁꯦ appointment ꯑꯁꯤꯒꯨꯝꯕꯗꯁꯨ ꯀꯅꯥꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯣꯜ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ election ꯇꯧꯕꯒꯤ ꯃꯇꯥꯡꯗꯁꯨ ECI ꯐꯣꯔꯝ ꯇꯧꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯣꯏꯅ ꯄꯥꯏꯕꯅꯤꯅ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁ ꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯐꯤꯆꯔꯁ ꯑꯃ ꯑꯣꯏꯔꯦꯅꯀꯣ ꯑꯗꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯤꯇꯤꯇꯤꯞ ꯁꯥꯔꯚꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ UPSCꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯥꯔꯚꯤꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅ ꯍꯥꯏꯗꯤ UPSCꯒꯨꯝꯕ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯊꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯁꯨ ꯍꯣꯜ ꯏꯟꯗꯤꯌꯥꯒꯤ ꯐꯤꯆꯔꯁꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂ ꯃꯇꯝꯗ AIS ꯑꯣꯏꯔꯀꯥꯟꯗꯁꯨ ꯍꯣꯜ ꯏꯟꯗꯤꯌꯥꯗ ꯇꯥꯗꯣꯏꯅꯤ ꯍꯣꯜ ꯏꯟꯗꯤꯌꯥꯒꯤ ꯉꯥꯛꯇꯅꯦꯕ ꯀꯣ ꯑꯗꯒꯤ ꯒꯣꯚꯔꯅꯔꯁꯦ ꯑꯦꯄꯣꯏꯟꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯀꯩꯅꯣꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯔꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯣ ꯒꯣꯚꯔꯅꯔ ꯑꯦꯄꯣꯏꯟꯠꯃꯦꯟꯠꯁꯦ ꯑꯗꯣ ꯒꯣꯚꯔꯅꯔ ꯑꯦꯄꯣꯏꯟꯠ ꯇꯧꯕ ꯃꯇꯝꯁꯤꯗꯁꯨ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁꯦ ꯑꯣꯏ ꯍꯥꯏꯕ ꯍꯥꯏꯗꯤ ꯄꯨꯂꯞ ꯑꯄꯨꯟꯕꯒꯤ ꯑꯣꯏꯌꯦꯕꯀꯣ ꯒꯣꯚꯔꯅꯔ ꯈꯜꯂꯛꯄ ꯃꯇꯝꯁꯤꯗꯁꯨ ꯍꯥꯏꯗꯤ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯋꯥꯔꯗꯣ ꯄꯥꯏꯔꯕꯅꯤꯅ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁ ꯑꯣꯏꯔꯦꯗꯅꯀꯣ ꯚꯦꯇꯣꯁꯨ ꯌꯥꯏ ꯃꯥꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯚꯦꯇꯣ ꯄꯋꯥꯔ ꯍꯥꯏꯁꯦ ꯑꯦꯕꯁꯣꯂꯨꯠ ꯄꯋꯥꯔꯅꯤꯀꯣ ꯑꯦꯕꯁꯣꯂꯨꯠꯁꯨ ꯑꯣꯏꯀꯣ ꯃꯥꯒꯤ ꯑꯦꯕꯁꯣꯂꯨꯠ ꯚꯦꯇꯣꯅꯤ ꯃꯥꯅ ꯄꯥꯏꯔꯤꯁꯦ ꯒꯣꯚꯔꯅꯔ ꯄꯥꯏꯔꯤꯁꯦ ꯀꯩꯅꯣꯗꯤ ꯁ꯭ꯇꯦꯠꯇꯒꯤ ꯑꯦꯅꯤ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯗꯨꯝ ꯍꯣꯜ ꯇꯧꯔ ꯊꯝꯕ ꯌꯥꯏꯑꯕ ꯍꯦꯜ ꯇꯧꯔ ꯊꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯨꯒ ꯁꯨꯡꯆꯠ ꯍꯥꯏꯗꯤ ꯂꯣꯗꯨ ꯁꯨꯡꯆꯠ ꯆꯠꯍꯟꯈꯤꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯒꯣꯚꯔꯅꯔꯅ ꯑꯗꯨꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯒꯣꯚꯔꯅꯔꯁꯦ ꯑꯦꯄꯣꯏꯟꯠ ꯇꯧꯔꯦ ꯄ꯭ꯂꯁ ꯒꯣꯚꯔꯅꯔꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯚꯦꯇꯣ ꯄꯋꯥꯔꯁꯨ ꯄꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄꯋꯥꯔꯁꯦ ꯄꯨꯔꯥ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁꯦ ꯐꯖꯅ ꯌꯨꯅꯤꯇꯔꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯐꯤꯆꯔꯁꯦ ꯐꯖꯅ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯗꯨꯅꯤꯀꯣ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯐꯦꯗꯔꯦꯜ ꯁꯇ꯭ꯔꯛꯆꯔꯁ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯔꯤ ꯒꯣꯚꯔꯟꯃꯦꯟꯠꯅꯤ ꯐꯦꯗꯔꯦꯜ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯐꯦꯗꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅꯤ ꯌꯨꯅꯤꯇꯔꯤ ꯅꯠꯇꯦꯅ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯗꯔꯦꯜ ꯁ꯭ꯄꯤꯔꯤꯠ ꯈꯔ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯐꯦꯗꯔꯦꯜ ꯁ꯭ꯄꯤꯔꯤꯠ ꯈꯔ ꯂꯩꯅꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯤꯗ ꯐꯦꯗꯔꯦꯂꯤꯖꯝꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯍꯥꯏꯖꯔꯕꯅꯤꯅ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯗꯤ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯐꯤꯆꯔꯁ ꯈꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯖꯥꯝꯄꯜ ꯈꯔꯒ ꯑꯩ ꯄꯤꯖꯒꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯈꯔꯗꯤ ꯑꯗꯨꯝ ꯐꯨꯗꯠꯅꯩꯗꯅ ꯍꯧꯖꯤꯛꯁꯦ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯣꯏꯕ ꯗꯤꯁꯄ꯭ꯌꯨꯠ ꯌꯥꯝ ꯊꯣꯛꯏꯗꯅ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒ ꯂꯝꯒꯤ ꯃꯇꯥꯡꯗ ꯀꯔꯅꯥꯇꯀꯥꯒ ꯑꯗꯨꯝ ꯐꯨꯗꯠꯅꯔꯤꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯒꯤ ꯋꯥꯇꯔ ꯁꯦꯌꯔꯤꯡ ꯗꯤꯁꯄ꯭ꯌꯨꯠ ꯍꯥꯏꯇꯥꯔꯦ ꯋꯥꯇꯔ ꯏꯁꯤꯡꯒꯤ ꯏꯁꯤꯡ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯦ ꯀꯥꯕꯦꯔꯤ ꯀꯣ ꯈꯨꯗꯝ ꯍꯥꯏꯔꯁꯦ ꯀꯥꯕꯦꯔꯤ ꯇꯨꯔꯦꯜꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯁꯤꯡꯁꯦ ꯑꯩꯅ ꯍꯦꯟꯅ ꯐꯪꯒꯗꯕꯅꯤ ꯃꯥꯅ ꯍꯦꯟꯅ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯑꯅꯤ ꯈꯟꯅꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯥꯕꯦꯔꯤ ꯋꯥꯇꯔ ꯗꯤꯁꯄ꯭ꯌꯨꯠꯇꯣ ꯀꯥꯕꯦꯔꯤ ꯋꯥꯇꯔ ꯗꯤꯁꯄ꯭ꯌꯨꯠ ꯀꯣ ꯋꯥꯇꯔ ꯗꯤꯁꯄ꯭ꯌꯨꯠꯁꯦ ꯀꯔꯥꯏ ꯃꯅꯨꯡꯗ ꯇꯥꯃꯤꯜ ꯅꯥꯗꯨꯒ ꯀꯔꯅꯥꯇꯀꯥꯒꯅꯤꯀꯣ ꯑꯦꯟ ꯑꯣꯜꯁꯣ ꯂꯥꯏꯛ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯑꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯐꯦꯗꯔꯦꯜ ꯁꯇ꯭ꯔꯛꯆꯔꯗ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯄꯥꯟꯕ ꯉꯝꯕ ꯄꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯟꯅꯗꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯝꯗꯕꯅꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗꯩꯗ ꯀꯥꯔꯝꯃꯤꯗꯣ ꯕꯠ ꯍꯧꯖꯤꯛꯇꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁ ꯂꯥꯏꯛ ꯇꯦꯂꯨꯒꯨ ꯗꯦꯁꯝ ꯄꯥꯔꯇꯤ ꯀꯣ ꯇꯦꯂꯨꯒꯨ ꯗꯦꯁꯝ ꯄꯥꯔꯇꯤ TDP ꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤꯅꯤꯀꯣ ꯃꯣꯏꯁꯦ ꯍꯟꯗꯛ 2024ꯗ ꯑꯗꯨꯝ ꯐꯥꯎꯒꯠꯂꯛꯏꯅꯤꯀꯣ ꯍꯥꯏꯗꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁ ꯑꯣꯏꯅ ꯐꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯒꯤ ꯂꯥꯏꯛ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤꯒ UPꯒꯤꯗꯒ ꯂꯩꯔꯤꯗꯣ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯠ ꯕꯤꯍꯥꯔꯒꯤꯒꯥꯗꯣ ꯑꯗꯨꯒꯗꯣ ꯄꯟꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁ ꯀꯩꯅꯣ ꯋꯦꯁ ꯕꯦꯡꯒꯜ ꯀꯥꯏꯅ ꯄꯟꯕ ꯌꯥꯏꯀꯣ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯅ ꯁꯦꯝꯕ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕ ꯀ꯭ꯔꯤꯌꯦꯁꯟ ꯑꯣꯐ ꯅ꯭ꯌꯨ ꯁ꯭ꯇꯦꯠ ꯂꯥꯏꯛ ꯃꯤꯖꯣꯔꯥꯝ ꯅꯥꯒꯥꯂꯦꯟ ꯀꯥꯏꯁꯦ ꯑꯅꯧ ꯑꯅꯧꯕ ꯁꯦꯝꯈꯤꯕꯅꯤ ꯖꯔꯈꯟꯒꯥꯏꯁꯦꯀꯣ ꯍꯧꯖꯤꯛ ꯇꯦꯂꯪꯒꯅꯥꯒꯁꯨ ꯁꯦꯝꯈꯤꯗꯅꯀꯣ ꯅ꯭ꯌꯨ ꯁ꯭ꯇꯦꯠꯁ ꯀꯣ ꯑꯗꯒꯤ
ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯃꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯃꯥꯟ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯑꯃꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯣꯟꯅꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯃꯥꯟ ꯇꯧꯕ ꯌꯥꯏꯗꯅꯀꯣ ꯍꯥꯏꯗꯤ ꯁꯣꯔꯤ ꯁ꯭ꯇꯦꯠ ꯑꯃꯗꯒꯤ ꯍꯥꯏꯗꯤ ꯁꯣꯔꯤ ꯀꯩꯅꯣꯗꯒꯤ ꯁꯦꯟꯇꯔꯗꯒꯤ ꯑꯗꯨꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯃꯥꯟ ꯇꯧꯕ ꯌꯥꯏꯗꯅ ꯑꯦꯟ ꯑꯗꯨꯗꯨꯝꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 356 ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯗꯣ ꯑꯗꯨꯗꯁꯨ ꯂꯤꯃꯤꯇꯦꯁꯟ ꯍꯧꯖꯤꯛ ꯊꯝꯈ꯭ꯔꯦꯗꯅ ꯑꯗꯩ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯦ ꯀꯩꯅꯣ ꯇꯧꯗꯅꯕ ꯍꯥꯏꯗꯤ ꯐꯖꯅ ꯄ꯭ꯔꯁꯤꯗꯦꯟ ꯅꯦꯁꯅꯦꯜ ꯏꯃꯔꯖꯦꯟꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯔꯖꯦꯟꯁꯤꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯅꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯗꯨꯗꯨꯅ ꯐꯦꯗꯔꯦꯜ ꯁ꯭ꯄꯤꯠꯇꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯗꯤꯁꯄ꯭ꯌꯨꯠ ꯂꯩ ꯋꯥꯇꯔ ꯁꯦꯌꯔꯤꯡ ꯗꯤꯁꯄ꯭ꯌꯨꯠ ꯂꯩ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯅ꯭ꯌꯨ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯃꯥꯟꯁ ꯇꯧꯔꯛꯄ ꯁ꯭ꯇꯦꯠꯅꯀꯣ ꯑꯗꯨꯗꯨꯅ ꯐꯦꯗꯔꯦꯜ ꯁ꯭ꯄꯤꯔꯤꯠꯁꯦ ꯐꯖꯅ ꯂꯩꯕꯅꯤꯅ ꯏꯟꯗꯤꯌꯥꯁꯦ ꯐꯦꯗꯔꯦꯂꯤꯖꯝ ꯐꯖꯅ ꯆꯠꯅꯩ ꯍꯥꯏꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯐꯦꯗꯔꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯇꯥꯛꯑꯦꯀꯣ ꯌꯨꯅꯤꯇꯔꯤ ꯐꯤꯆꯔꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯨ ꯐꯦꯗꯔꯦꯜ ꯐꯤꯆꯔꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯗꯨꯕꯨ ꯁꯤꯅꯤꯀꯣ ꯈꯔ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯀꯩꯅꯣꯒꯤ ꯈꯤꯇꯪ ꯂꯥꯝꯕ ꯈꯣꯠꯄ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯔꯛꯎꯀꯣ ꯑꯗꯨꯒ ꯄꯣꯂꯤꯇꯤꯁꯦ ꯃꯊꯪ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯀꯩꯅꯣꯁꯤꯡꯁꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯇꯨꯗꯦ ꯍꯦꯞ ꯑ ꯅꯥꯏꯁ ꯗꯦ